Hello. Good evening to all of you. Taiko. Pay attention to iko kram ta habiro duga horse. Hello. Tarja. Horse horse. Do ngasi di hodringa da ko. Kainom kitang haram ko. Ko na ngasi sige planner to ni ko ina dum marang rak ta group ta dum update tor ko ni ko na saliba ke no jini ko. Sida sige mathematical reasoning ko ta ko loi gre ko. Sida ko na class masing ni aduga sina class hogiba numin to ni ko. Spa magi pusa kibo. Plan ju tawi aduga ko na kitang kitang semjo semjing halai ko hadi tigumba lakpa khopa adugumda akoina numit ama ni chonda khotha bale adui potuni aduga test na sigi date 9 tawgre aduga number 2 da logical reasoning sina class 11 lawgi sida date 6 tagi tawba hoyi aduga test na si tawgre ina mathang da na research aptitude ko sina class mapan sina date 22 da hoyi date 13 da mamang gi sande test tawgre mathang da 4 da subada akoina communication ko su class nipan sina date 3 dagi class hoyi april date 3 da smai hoyi aduga sina test hayeng ko si posim khongan biro ko aduga huji sigi 5 teaching aptitude ni toy ko sibu kuna unit manga si laire aduga sida test tor ko to date myam ja sida akhona tentative loi pi ra bani ko adum sungsoi fena test tor ko ni ko sigi unit myam ja test aina loi tor ko ni ko aduna question loina ready da laire ni adui photo ko tani ko sima laire ade booklet se noi kitang confusion chat pakha le ko si booklet 1 book pyq booklet hai ba sina si je loina ba yen gram ni ko ade book sigi kano da booklet 1 hai ba sigi unit mari je ayam mi logre khara log do wali duga sigi booklet number 2 ja yam thuna handak yelani ko handaki april gi last week ta soina yelani si posim khongam ber ko ado mock test ki ama ju ko si khona ihana mai mock test togre ani siba mock test khona tawtu gi thak thak yal laire ko si khona me gi date 4 da smain tawni online ko ado last gi offline ta tawni ko smaina sigi posu hapet yenga japi ko ado sigi planner je adum maram marakta adum group ta tharakani ko haidi khona semdok semjing khaga adum tawebe ko adu potona maram thakani duga huji aina teaching ta ko si mathang da people development environment takani mathang higher education system mathang ICT ko aduga si ani sina last ko comprehension ga data interpretation last ko akoina sigi posi date 8 ki ko june gi date 8 ko gi manung da loisana ba target toy ko si posi ma pe thingdan bioduna loina bak takani ko sigi paper 1 gi di ko adum akoina pa gi ba kino do atugi matung ina adum talakani kai gumman nang da ta di sunday da class tarokani report tum lai ko aduga topa hiding ma nahan akoina kino thokre form thajan gare form kuna application form thagare auda ta hoise just kuna 3 weeks ta ni ko form thajan me matam bi ja dui potum khangin biraga project se noi form thajan ba yare ko form thajan ba yare date ya dna 7 me dra ko adu bokta form thajan bagi kuna 3 weeks ta pin hojik form thajan ba yare ada sida coaching yaw ba mi khudima ko loi form thajan ba hono ko kai guma noi na form thajan ba da koina ka ni kai paseng na pasa lai da da di ko noi form thajan na pasa to ai pi ke खादो थानबगी नि कोइन हाइजेको समाइन तौजिको केगो मनोइना फॉर्म थाजन नबा पैसादो तसेंग लैत तादि अइगोंदे पुथोगा अइना थाजंगेको अदुइ पोपु अइबो अदुगी पोट फोबोको अइना नोइगी मतेंग पांगबा ngamiको अदुनि अइना हानिंगिजेको दुगा ngasigi paradong laajiko koina ngasi toisi sigi ahum subje oidini ko adu class pidi koina mari subo oidini ihana mada teaching gi maramda happen nagre ani subada koina learning gi maramda happen nagre sina out of syllabus ni ngarang koina learner characteristic da nagre ngasi na factor affecting teaching da ko sigi maramda koina khara naina jiko sini na tawji ko aduga sigi teaching gi sisu koina yam thun loselagani ko ngasi na mari subo class ni ko sigi je koina mathangi agani hayeng sandi am le dana ko ate hongchit sandi am le dana ko day 20 Sunday am laina day 27 mathanggi Sunday ni ko sigi da day 27 sida teaching aptitude ki test tawgani ko aduna sigi mamang da ko approx koina Wednesday gumada loibe ai ko thangi Monday Tuesday Wednesday na Thursday do loibe aduna sigi teaching ji dum test dum yam chuna tawsala ni ko adu ki poto leibina like pa mata na phasan pa biro aduga atopa ma haining bam na ko hujik noi net ki matam lepa bani ko net ki matam jekona jun gi day 21 daina jungi de 30 books final tentative lu sain pire cp bugi baram oiraga ko cp na marom maga noi like pa matamda noi yamna keno sahi yam ma tani ko yam ngang ngai daka leite aduna like pa baja 9 pm dena 12 pm si ko ngdang gi ko sigi 3 hours ya
ꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯔꯤꯛ ꯄꯥꯕꯤꯒꯗꯕꯅꯤꯀꯣ ꯁꯤꯅ ꯏꯍꯥꯟ ꯑꯃ ꯄꯥꯕꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯇꯧꯕ ꯌꯥꯏ ꯍꯞꯇꯥ ꯑꯃꯈꯛꯇꯪ ꯁꯨꯃꯥꯏꯅ ꯄꯨꯡ 12ꯗꯒꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12ꯁꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯦꯗꯅ ꯅꯨꯡꯗꯥꯡ ꯄꯨꯡ 12ꯗꯒꯤ ꯄꯨꯡ 12ꯐꯥꯎ ꯂꯥꯏꯔꯤꯛ ꯄꯥꯎꯀꯣ ꯀꯩꯁꯨ ꯀꯩꯝ ꯇꯧꯔꯣꯏꯀꯣ ꯄꯥꯎ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯊꯝꯖꯤꯜꯂꯨꯀꯣ ꯑꯆꯥꯄꯣꯠꯀ ꯃꯆꯥ ꯃꯆꯥ ꯈꯔ ꯊꯝꯖꯤꯜꯂꯨ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯋꯥꯔꯛꯄꯗ ꯆꯥꯅꯕꯀꯣ ꯑꯗꯨꯒ ꯏꯁꯤꯡꯒꯨꯝꯕ ꯊꯝꯃꯒ ꯑꯗꯨꯝ ꯍꯞꯇꯥ ꯑꯃ ꯄꯥꯎꯀꯣ ꯑꯗꯨ ꯍꯞꯇꯥ ꯑꯃ ꯄꯥꯕꯗꯩ ꯑꯗꯨꯝ ꯅꯣꯏ ꯑꯗꯨꯝ ꯁꯤꯒꯤ ꯄꯨꯡ 3 ꯄꯥꯕꯒꯤ ꯍꯦꯕꯤꯠꯁꯦ ꯍꯩꯅꯈ꯭ꯔꯒꯀꯣ ꯁꯤꯒꯤ ꯄꯨꯡ 3ꯁꯦ ꯈꯤꯇꯪ ꯄꯥꯕꯗꯀꯣ ꯅꯣꯏꯒꯤ ꯅꯦꯠ ꯐꯥꯎꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨꯀꯣ ꯑꯗꯨꯅ ꯅꯦꯠꯀꯤ ꯄꯥꯅꯕ ꯅꯨꯡꯗꯥꯡ ꯄꯨꯡ 12ꯗꯩꯅ 12 ꯐꯥꯎꯗꯤꯀꯣ ꯐꯖꯅ ꯂꯦꯞꯇꯕꯤꯗꯀꯣ ꯑꯗꯨꯝ ꯐꯣꯟ ꯑꯣꯐ ꯊꯝꯃꯣ ꯑꯣꯐ ꯊꯝꯗ꯭ꯔꯁꯨ ꯅꯁꯥꯅ ꯁꯥꯏꯂꯦꯟ ꯊꯝꯒꯦꯔꯥ ꯊꯝꯃꯣ ꯑꯗꯨꯒ ꯄꯥꯔꯣ ꯑꯗꯨꯒ ꯄꯩꯈꯥ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯇꯧꯔꯣꯀꯣ ꯑꯗꯨꯒ ꯄꯩꯈꯥ ꯂꯣꯏꯔꯒ ꯅꯣꯏꯅ ꯂꯥꯡꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯇꯧꯅꯤꯡꯕ ꯃꯌꯥꯝꯗꯣ ꯄꯩꯈꯥ ꯂꯣꯏꯔꯒ ꯑꯣꯏꯅ ꯇꯧꯀꯣ ꯑꯗꯨꯏ ꯄꯣꯠꯇꯨꯃ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤꯀꯣ ꯑꯗꯨꯅ ꯄꯩꯈꯥꯁꯦ ꯐꯥꯎꯒꯦ ꯍꯥꯏꯇꯥꯔꯗꯤ ꯈꯔ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯤ ꯃꯔꯝꯗꯤ ꯅꯦꯠ ꯐꯥꯎꯕ ꯍꯥꯏꯁꯦ 6% ꯈꯛꯇꯅꯤꯀꯣ ꯌꯥꯝ ꯄꯣꯠꯇꯦꯀꯣ ꯑꯗꯨꯏ ꯄꯣꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯣꯠꯅꯧ ꯍꯥꯏꯔꯁꯨ ꯅꯣꯏꯅ ꯍꯣꯠꯅꯕꯤꯗꯗꯤ ꯀꯩꯝ ꯀꯥꯟꯅꯕ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯅꯣꯏꯅꯁꯨ ꯈꯤꯇꯪ ꯍꯣꯠꯅꯕꯤꯌꯨꯀꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯅꯩꯅꯔꯁꯤꯀꯣ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯩꯈꯣꯏꯅ ꯁꯤꯂꯦꯕꯁꯇ ꯁꯨꯃꯥꯏꯅ ꯄꯤ ꯐꯦꯛꯇꯔ ꯑꯦꯐꯦꯛꯇꯤꯡ ꯇꯤꯆꯤꯡ ꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡꯗ ꯏꯐꯦꯛ ꯇꯧꯕ ꯐꯦꯛꯇꯔ ꯍꯥꯏꯕꯅꯤꯀꯣ ꯇꯤꯆꯤꯡꯗ ꯏꯐꯦꯛ ꯇꯧꯕ ꯐꯦꯛꯇꯔ ꯑꯗ ꯃꯥꯅ ꯃꯈꯜ ꯃꯌꯥꯝ ꯄꯤꯔꯦ ꯏꯍꯥꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯔꯤꯂꯦꯇꯦड ꯇꯨ ꯇꯤꯆꯔ ꯇꯤꯆꯔꯗ ꯂꯔꯅꯔ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜ ꯀꯣ ꯁꯨꯃꯥꯏꯅ 1 ꯁꯤꯅ 2 ꯁꯤꯅ 3 ꯀꯣ ꯃꯊꯪꯗ ꯃꯔꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁ ꯀꯣ ꯑꯗ ꯃꯉꯥꯁꯨꯕꯗ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡ इन्वायरमेंट एंड इंस्टीट्यूशन ꯁꯤꯒꯤ ꯃꯉꯥꯁꯦ ꯁꯤꯅ ꯇꯤꯆꯤꯡꯗ ꯑꯩꯈꯣꯏꯅ ꯐꯦꯛꯇꯔ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯁꯤꯒꯤ ꯃꯉꯥꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯤꯇꯪ ꯗꯤꯇꯦꯜꯗ ꯅꯩꯅꯕꯒꯤ ꯋꯥꯗꯨꯅꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯝꯖꯜꯂꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯂꯦꯕꯁꯁꯦ ꯁꯝꯖꯜꯂꯒ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯐꯦꯛꯇꯔ ꯑꯦꯐꯦꯛꯇꯤꯡ ꯇꯤꯆꯔ ꯍꯥꯏꯔꯒ ꯇꯤꯆꯤꯡ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯀꯣ ꯑꯗꯣ ꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯩ ꯅꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡꯒꯤ ꯃꯔꯝꯗ ꯀ꯭ꯂꯥꯁ ꯑꯃ ꯂꯧꯈ꯭ꯔꯦ ꯂꯔꯅꯤꯡꯒꯤ ꯃꯔꯝꯗꯁꯨ ꯀ꯭ꯂꯥꯁ ꯑꯃ ꯂꯧꯈ꯭ꯔꯦ ꯑꯗꯩ ꯑꯃꯨꯛꯁꯨ ꯂꯔꯅꯔ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯀꯤ ꯃꯔꯝꯗꯁꯨ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯁꯨ ꯀ꯭ꯂꯥꯁ ꯑꯃ ꯂꯧꯈ꯭ꯔꯦ ꯑꯗꯨꯗ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯀ꯭ꯂꯥꯁꯇ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯞ ꯇꯤꯆꯤꯡ ꯑꯃ ꯇꯧꯕꯗ ꯀꯣ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡꯒ ꯇꯤꯆꯤꯡꯒ ꯁꯤ ꯑꯅꯤꯃꯛꯁꯦ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡꯁꯨ ꯇꯤꯆꯤꯡꯁꯨ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯞ ꯇꯤꯆꯤꯡ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯕꯗ ꯑꯅꯤꯃꯛꯁꯦ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯀꯣ ꯁꯤꯅꯤ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯃꯥꯒꯤ ꯃꯦꯟ ꯑꯦꯝꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯣꯐ ꯗ ꯑꯣꯕꯖꯦꯛꯇꯤቭ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡꯒꯤ ꯑꯦꯝ ꯈꯔ ꯂꯩꯒꯅꯤ ꯑꯣꯕꯖꯦꯛꯇꯤቭ ꯈꯔ ꯂꯩꯒꯅꯤ ꯑꯗꯨꯒꯤ ꯑꯣꯕꯖꯦꯛꯇꯤቭꯇꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯨꯜꯐꯤꯜ ꯇꯧꯕꯗꯨꯅꯦꯕ ꯇꯤꯆꯤꯡ ꯇꯧꯔꯤꯒꯤ ꯃꯥꯒꯤ ꯃꯔꯝꯁꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡ ꯇꯧꯔꯤꯁꯦ ꯂꯔꯅꯤꯡ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯅ ꯂꯔꯟ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯅ꯭ꯌꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯅꯠꯇ꯭ꯔꯒ ꯃꯥ ꯑꯅꯧꯕ ꯁ꯭ꯀꯤꯜ ꯑꯃ ꯂꯔꯟ ꯇꯧꯒꯗꯕꯅꯦ ꯁꯤꯗ ꯅ꯭ꯌꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯔꯅꯤꯡ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯩꯕ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯕꯥꯏꯄꯣꯂꯔ ꯇ꯭ꯔꯥꯏꯄꯣꯂꯔ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯗ꯭ꯔꯤꯄꯣꯂꯔ ꯀꯥꯏꯅ ꯃꯌꯥꯝ ꯂꯩꯅꯈ꯭ꯔꯦꯗꯅ ꯁꯤ ꯃꯔꯛꯁꯤꯗ ꯂꯔꯅꯤꯡ ꯇꯤꯆꯤꯡ ꯇꯧꯕ ꯃꯇꯝꯁꯤꯗꯀꯣ ꯑꯅꯤꯃꯛꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯤꯆꯔꯅꯁꯨ ꯂꯔꯅꯔꯅꯁꯨ ꯑꯅꯤꯃꯛꯇꯀꯣ ꯁ꯭ꯄꯤrit ꯑꯣꯐ ꯖꯣꯏ ꯑꯦꯟड ꯀ꯭रिꯌꯦꯇꯤꯕꯤꯇꯤꯁꯦ ꯂꯩꯒꯗꯕꯅꯦꯕ ꯑꯅꯤꯃꯛꯅ ꯇꯤꯆꯔꯅꯁꯨ ꯂꯔꯅꯔꯅꯁꯨ ꯑꯅꯤꯃꯛꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯄꯤrit ꯑꯣꯐ ꯖꯣꯏ ꯑꯦꯟड ꯀ꯭रिꯌꯦꯇꯤꯕꯤꯇꯤ ꯁꯤ ꯂꯩꯇ ꯇꯥꯔꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯌꯥꯝ ꯑꯩꯈꯣꯏꯅ ꯕꯣꯔꯤꯡ ꯆꯨꯔꯛꯀꯅꯤ ꯗꯜ ꯑꯣꯏꯔꯛꯀꯅꯤꯀꯣ ꯏꯁꯥꯗ ꯀꯥꯟꯅꯕ ꯀꯔꯤꯝ ꯈꯪꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯄꯥꯕꯒꯤ ꯇꯥꯏꯞ ꯂꯩꯒꯅꯤꯅ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯤꯁꯤꯃ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯟꯅ ꯍꯥꯏꯔꯝꯕꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯐꯤꯒꯔꯁꯦ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯞ ꯂꯔꯅꯤꯡꯒꯤꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯝꯕ ꯌꯥꯝ ꯁꯤꯝꯄ꯭ꯂꯦꯁ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯗꯥꯏꯒ꯭ꯔꯥꯃꯦꯇꯤꯛ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯌꯥꯏꯀꯣ ꯁꯤꯅꯤ ꯂꯩꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯐꯦꯛꯇꯔ ꯃꯉꯥꯁꯦ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡꯗ ꯏꯐꯦꯛ ꯇꯧꯕ ꯐꯦꯛꯇꯔ ꯃꯉꯥ ꯀꯣ ꯁꯤꯗ ꯄꯤꯔꯦꯀꯣ ꯁꯤ ꯃꯉꯥꯁꯦ ꯑꯩꯈꯣꯏꯅ 1 by 1 ꯅꯩꯅꯔꯁꯤ ꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯗꯤꯇꯦꯜꯗ ꯅꯩꯅꯔꯣꯏꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯃꯅ ꯁꯤꯗ ꯇꯝꯃꯤꯕꯈꯩꯁꯦ ꯉꯁꯤꯒꯤꯗꯤ ꯀ꯭ꯂꯥꯁꯁꯦ ꯌꯥꯝ ꯂꯥꯏꯀꯣ ꯀꯩꯁꯨ ꯂꯨꯕ ꯑꯣꯏꯗꯦꯀꯣ ꯑꯗꯨꯅ ꯅꯣꯏꯅ ꯑꯗꯨꯝ ꯄꯥꯖꯔꯁꯨ ꯌꯥꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯩꯈꯥꯒꯤ ꯑꯣꯏꯅꯀꯣ ꯅꯣꯏ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯇꯥꯁꯜꯂꯣꯀꯣ ꯅꯣꯏꯅ ꯈꯪꯉꯕ ꯉꯥꯛꯇꯅꯤ ꯁꯤꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯩꯗꯅ ꯅꯣꯏꯗ ꯇꯥꯛꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯨꯝ ꯖꯁ ꯔꯤꯚꯤꯖꯟꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯝ ꯇꯥꯁꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯇꯤꯆꯤꯡ ꯇꯥꯛꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯅ ꯇꯥꯔꯝꯒꯗꯕ ꯈꯔ ꯂꯩꯀꯣ ꯃꯔꯨꯑꯣꯏꯅ ꯏꯖꯨꯀꯦꯁꯟ ꯂꯧꯕ ꯀꯥꯡꯕꯨꯀꯣ ꯑꯗꯩ ꯃꯔꯨꯑꯣꯏꯅ ꯕꯤ.ꯑꯦꯗ ꯑꯦꯝ.ꯑꯦꯗꯀꯨꯝꯕ ꯇꯧꯕ ꯀꯥꯡꯕꯨꯗꯣ ꯃꯣꯏꯗꯤ ꯕꯣꯔꯗꯤꯡ ꯈꯔ ꯆꯨꯔꯝꯒꯅꯤꯀꯣ ꯃꯔꯝꯗꯤ ꯃꯣꯏꯗꯤ ꯂꯣꯏ ꯇꯝꯈ꯭ꯔꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯨꯅ ꯔꯤꯚꯤꯖꯟ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯈꯤꯇꯪ ꯇꯥꯕꯤꯔꯣꯀꯣ ꯈꯤꯇꯪ ꯋꯥꯔꯁꯨ ꯋꯥꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯥꯒꯤ ꯐꯦꯛꯇꯔ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯐꯦꯛꯇꯔ ꯀꯣ ꯇꯤꯆꯔꯗ ꯑꯩꯈꯣꯏ ꯏꯐꯦꯛꯇꯤꯞ ꯂꯔꯅꯤꯡ ꯅꯠꯇ꯭ꯔꯒ ꯏꯐꯦꯛꯇꯤꯞ ꯂꯔꯅꯤꯡ ꯑꯃꯁꯨꯡ ꯏꯐꯦꯛꯇꯤꯞ ꯇꯤꯆꯤꯡ ꯑꯃ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯇꯤꯆꯔꯒꯤ ꯔꯣꯜ ꯅꯠꯇ꯭ꯔꯒ ꯇꯤꯆꯔꯒꯤ ꯐꯦꯛꯇꯔꯗꯨꯅꯤ ꯂꯥꯛꯏꯁꯦꯀꯣ ꯁꯤꯗ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯞ ꯍꯥꯏꯕꯁꯤꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯤꯆꯔꯁꯦ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯄꯔꯐꯦꯛ ꯑꯣꯏꯗꯦꯀꯣ ꯑꯗꯨꯅ ꯏꯐꯦꯛꯇꯤꯞ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯩ ꯑꯗꯩ ꯂꯔꯅꯔꯗꯁꯨ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯞ ꯂꯔꯅꯔ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯏꯐꯦꯛꯇꯤꯞ ꯁꯤꯖꯤꯟꯅꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯄꯔꯐꯦꯛ ꯑꯣꯏꯗꯕ ꯄꯣꯠꯇꯣ ꯇꯤꯆꯔ ꯈꯨꯗꯤꯡꯃꯛ ꯄꯔꯐꯦꯛ ꯑꯣꯏꯗꯦ ꯑꯗꯨꯒ ꯂꯔꯅꯔ ꯈꯨꯗꯤꯡꯃꯛꯁꯨ ꯄꯔꯐꯦꯛ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯔꯐꯦꯛ ꯑꯣꯏꯔꯒꯗꯤ ꯍꯥꯏꯕꯀꯣ ꯏꯐꯦꯛꯇꯤꯞ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯤꯆꯔꯁꯤꯅ ꯄꯔꯐꯦꯛ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯇꯧꯒꯗꯕꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯩ ꯂꯔꯅꯔꯗꯨꯅ ꯄꯔꯐꯦꯛ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯇꯧꯒꯗꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯄꯔꯐꯦꯛ ꯇꯤꯆꯔꯁꯦ ꯍꯥꯏꯅꯕ ꯆꯠꯅꯗꯦ ꯑꯗꯨꯅ ꯏꯐꯦꯛꯇꯤꯞ ꯇꯤꯆꯔ ꯅꯠꯇ꯭ꯔꯒ ꯏꯐꯦꯛꯇꯤꯞ ꯂꯔꯅꯔ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯆꯠꯅꯩꯀꯣ ꯑꯗꯨꯅꯅꯤ ꯁꯤꯗ ꯏꯍꯥꯟ ꯑꯃꯒꯤ ꯑꯩꯈꯣꯏꯅ ꯇꯤꯆꯔꯒꯤ ꯃꯈꯥꯗ ꯌꯦꯡꯕ ꯃꯇꯝꯗ
qualities on an effective teacher ko akhona effective teacher amana chenggadaba qualities sigita ko sini leijita do sigi qualities akhona nenama tamda akhona yam chawna nenama tamda ani thona khaidok ba yana ma akhona personal quality haba ma ko masagi chenjaba quality aduga ani subada akhona professional competency ko akhona professional competency akhona oja oibagi magi chenggadaba magun haba ko sigi magun haba yengji ko personal quality da kona warm affection and sympathy no edum athan ba dum khai ko kona affection leba warm leba ko to ka sympathy le gadam ni oza mo ina ko sima lere ade mathang da democratic and optimistic approach le gadam ni kona oza na like ta ko da democratic ko gadam ni duga optimistic approach le gadam ni ko aduga dynamic and engaging personality le gadam ni ko yam changing dynamic ko yam changing characteristic le gadam ni duga engaging personality haite chata loina bagi engage to buje sigi personality le gadam swaya ba sigi kangu jina ko personal quality da samaina sigi makha da thame ko aduga professional kona competency ko si darga lai si na kona like ta ko mutam da tagle idu da ka hadi professional oina kai kai leibe age ha duni ko ihana ma da kona strong command over the subject matter kona ta ko subject matter da adugi mada matang da kona strong command le gadam ne adu maram da sana khang gadam ne one ko matang da effective communication skill ko kona oja je kona communication skill je sana le gadam ne number 3 the skillful use of the teaching resource kona teaching resource me amle sigi je kona phajana si na bhai gadam ne ade mari subda kona classroom management ability ko kona classroom da manage to buje sigi ability le gadam ni to manga subda kona proliferation in assessing teachers learning ko kona student learning ko kona student learn to buda du do kona assess to means kona test kuma kai kuma to buje sigi pose kona phajana proliferation le gadam ne si khangjan bi ko sigi kona ani je samaina dum pi be ko sigi kona khara kitang di koire si question hangra question je kona option myam pi re ko option myam pi re du da professional qualities hoda effective teacher amgi professional qualities se kai kai no ha ga option myam bira du khandu kana dumai hang rega duna sigi ani je am darkar ni ko samaina sigi ani jeng gan biro ko du atop da koina teaching skill je top way amada perspective amada koina khaidok pe ai samaina ahum thona khaidok pe ai core teaching skill hai ba ma specific teaching skill hai ba ma duga target group koida specific skill hai ba samaina ahum thona khaidok pe ko core teaching skill hai ji kai na kana koina any subject ta takpa yaba koina all subject ta ko any subject ta takpa yaba skill ko aduga area of teaching da laiba koina skill je se koina core teaching skill hai khang ni ko koina oja amana oibam thokpa magi laibam thokpa skill hai tare ko ade mathang da specific teaching skill hai ta di kain ha ka koina particular subject amagi ko koina subject amaga mai khutang mana de ko maths takpa ga to english koina literature takpa ga de humanity takpa mana de ko science takpa mana de sigi magi particular subject tu gi magi chana chana ba magi teaching skill do aduni ko daga lai ja sida koina language takpa social science takpa aduga science maths takpa magi particular subject tu gi mana da ba do dugi madung na specific teaching skill kha lai ga dom ni ko aduga target group ha sina koina mi je koina khara ko target group lai raga koina tongana takpa ko se koina kram kram target group je chingbe ha ka na koina yam na koina keno to bogumba mentally koina keno to ba abnormal oiba kangu ko adagi physically challenge oiba kangu sigum da koina takpa matam da moi de koina mayam taknai bi chang dei takpe mayam changnai ba taknari ba chang du adu yongna takpa dia ro ko moi na kitang special education ngai lai do adu pot smile la ko posini ko sigi posi smile lai de ko sida koina exceptional children and diverse student population tak na koina target group specific skill je si posel lai gedum ni family ko si lai de adu sida koina oja makhana ni thole ko sida one haiba ma two haiba ma ko si je kain ham da koina oja je mana hana ma da koina limited exposure and experience lai oja ma sigum oja oi ta di ma je karam karam ba tawon ngada ge habani ko aduga amana professional training and koina reflective thinking lai oja ma oi ta di ma je koina mai characteristic ni ko ha je ko yana an bagi oja limited exposure and experience wa koina exposure yam leitaba aduga experience yam leitaba adugum ojana talakpa matamda kai doga da kha kana koina si koina follow textbook reading by the student ko koina textbook reading ja si togone ba student na koina textbook reading je si togone si project nan ko ada ani subda koina transmit information through lecture ko lecture da yam sakane ba si khangam be ko aduga mari hum subda koina dictate notes se koina dictate togone ba aduga mari subda koina import required information koina daka level information ga adu katang pi gani koina atop da koina example ke guma pi khopo je siguma posi to wa ni ko si je koina amarom da di koina fattaba chingdu ni ko fattaba oza chingdu ni ko limited exposure and experience level kanguna magi togan ba kai duni si da haje ko aduga top oza makhanam na koina professional training and reflective thinking level oza kai di ke to ga da kana adopt new way to teach ko koina like tak mo dam ko ano ano way sa si adopt to ko ni si posi ni ko de mathang da koina
involve teaching involve student in teaching ko akhona like takon tamda satra je khona involve tawna honara kane adai mathangda ahum subada khona problem solving gi kano jisi na khona idea me am je generate tawne khona ano no idea me am je generate tawni ko adai mathangda mari subada khona like takpo matamda khona group activity ja si ju dum khara taro kane khona professional training and reflective thinking lebo oza ko afabo oza hai tar ko effective khona perfect oza hai tar ko adu gumda smain to kane aduga sigide topada khona cooperative learning ja si khona follow to kani ko mayam pul ga like pamina ba ya learn to ba ko aduga ma de khona interactive approach ko khona amaga direct to no bagi sigi posa sida ju khona yamna khojana khona apply adapt to ngam ngani hamni ko sigi ani je si khena ba je hang ngan bi ko aduga keno to bodi sigi hana mai sidi kya hangan de ko ani su baji dum toina dum hangi ko aduna horen makha da ju question yaw ko ni ko adugi question do khona khanma matam do ko ida khona yam ka haina tamningai lete just ai je kai mo oza moi ta di ai jina kai ke to ko to ke habdo aduda mun khalaga common sense ka sin ra ko adum yam laina khumba ya ba question ga to ni ko sunglu da ba ni ko si posa mai ba khongin bi ro ko ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯅꯝꯕꯔ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯑꯣꯖꯥ ꯑꯃꯒꯤ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯍꯦꯟꯒꯠꯄ ꯍꯦꯜꯂꯦꯕ ꯑꯗꯨꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯅ ꯑꯦꯗꯦꯠ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯄ ꯃꯇꯝꯗꯀꯣ ꯑꯣꯖꯥꯒꯤ ꯃꯥꯒꯤ ꯇꯤꯆꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯑꯦꯟꯔꯤꯆ ꯇꯧꯒꯅꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯇꯤꯆꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏꯅ ꯐꯕꯁꯦ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯈꯪꯍꯟꯕꯤꯌꯨꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯁ꯭ꯇꯥꯏꯜꯗ ꯍꯥꯞꯆꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯞꯆꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯦꯔꯤꯌꯔꯗꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯇꯤꯆꯔꯒꯤ ꯒ꯭ꯔꯣꯠ ꯂꯥꯛꯀꯅꯦꯕ ꯁꯤ ꯄꯣꯠꯁꯤꯁꯨ ꯈꯪꯍꯟꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤꯗꯤ ꯌꯥꯝ ꯗꯔꯀꯥꯔꯅꯦ ꯍꯥꯏꯕꯁꯤꯅꯤꯀꯣ ꯁꯤ ꯂꯩꯁꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯇꯥꯝ ꯑꯅꯤ ꯂꯩ ꯑꯩꯈꯣꯏꯅ ꯃꯦꯇꯥ ꯀꯣꯔ ꯁ꯭ꯀꯤꯜ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯄꯣꯂꯤꯆꯦꯁ ꯁ꯭ꯀꯤꯜ ꯍꯥꯏꯕ ꯑꯃ ꯁꯤ ꯄꯣꯠꯁꯦ ꯈꯪꯍꯟꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯃꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯤꯌꯥꯔ ꯀꯝꯃꯨꯅꯤꯀꯦꯁꯟ ꯂꯩꯒꯗꯕ ꯑꯣꯖꯥ ꯑꯃꯒꯤꯀꯣ ꯑꯗꯨꯒ ꯗꯥꯏꯕꯔꯁ ꯇꯤꯆꯤꯡ ꯇꯦꯛꯅꯤꯛꯁ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕ ꯉꯝꯒꯗꯕꯀꯣ ꯑꯩꯈꯣꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯥꯒꯤ ꯆꯥꯟꯅ ꯆꯥꯟꯅꯕ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯛꯁ ꯅꯠꯇ꯭ꯔꯒ ꯃꯦꯊꯠ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯉꯝꯒꯗꯕꯀꯣ ꯑꯗꯨꯒ ꯇꯥꯛꯁ ꯁꯦꯟꯇꯔ ꯂꯦꯁꯟ ꯁꯤ ꯑꯣꯏꯒꯗꯕꯀꯣ ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟ ꯑꯦꯡꯒꯦꯖꯃꯦꯟꯁꯦ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯇꯣꯏꯅ ꯂꯩꯒꯗꯕꯅꯦꯕ ꯁꯤ ꯈꯪꯖꯤꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩꯕ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯅ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯃꯔꯤꯁꯦ ꯂꯩꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯑꯩꯈꯣꯏꯅ ꯃꯦꯇꯥ ꯀꯣꯔ ꯁ꯭ꯀꯤꯜ ꯂꯩꯕ ꯀꯧꯋꯦꯕ ꯁꯤ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯣꯖꯥ ꯑꯃꯒꯤ ꯃꯦꯇꯥ ꯀꯣꯔ ꯁ꯭ꯀꯤꯜ ꯂꯩꯕ ꯀꯧꯋꯦꯕ ꯁꯤꯒꯤ ꯀꯩꯅꯣ ꯑꯣꯖꯥꯁꯦ ꯁꯤꯗ ꯀ꯭ꯂꯤꯌꯥꯔ ꯀꯝꯃꯨꯅꯤꯀꯦꯁꯟ ꯂꯩꯕ ꯗꯥꯏꯕꯔꯁ ꯇꯤꯆꯤꯡ ꯇꯦꯛꯅꯤꯛꯁ ꯂꯩꯕ ꯑꯗꯨꯒ ꯇꯥꯛꯁ ꯁꯦꯟꯇꯔ ꯂꯦꯁꯟ ꯂꯩꯕ ꯑꯗꯒꯤ ꯃꯊꯪꯗ ꯁ꯭ꯇꯨꯗꯦꯟ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯕ ꯀꯥꯡꯕꯨꯁꯦ ꯁꯤꯒꯤ ꯁ꯭ꯀꯤꯜꯁꯦ ꯂꯩꯕ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯅ ꯃꯦꯇꯥ ꯀꯣꯔ ꯁ꯭ꯀꯤꯜ ꯂꯩꯕ ꯑꯣꯖꯥ ꯀꯧꯋꯦꯕ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯇꯤꯆꯤꯡꯁꯤꯁꯨ ꯀꯣ ꯑꯇꯣꯞꯄ ꯄ꯭ꯔꯣꯐꯦꯁꯟꯒ ꯃꯥꯟꯅꯅ ꯃꯥꯒꯤꯁꯨ ꯑꯩꯈꯣꯏꯅ ꯀꯣꯔ ꯁ꯭ꯀꯤꯜ ꯈꯔ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯖꯦꯅꯔꯦꯜ ꯇꯤꯆꯤꯡ ꯇꯧꯕꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯣꯔ ꯁ꯭ꯀꯤꯜ ꯈꯔ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯩꯈꯣꯏꯅ ꯁꯤꯆꯨꯋꯦꯁꯟ ꯈꯔ ꯂꯥꯛꯀꯅꯤ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯁ꯭ꯀꯤꯜꯁꯨ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯗꯣ ꯁꯤ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯁꯤꯒꯤ ꯃꯦꯇꯥ ꯀꯣꯔ ꯁ꯭ꯀꯤꯜꯁꯤꯒ ꯑꯇꯣꯞ ꯑꯇꯣꯞꯄꯀꯣ ꯑꯩꯈꯣꯏꯅ ꯖꯦꯅꯔꯦꯜ ꯁ꯭ꯀꯤꯜꯒ ꯑꯗꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯁ꯭ꯀꯤꯜꯒ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁ꯭ꯀꯤꯜꯁꯦ ꯑꯩꯈꯣꯏꯅ ꯄꯣꯂꯤꯆꯦꯁ ꯁ꯭ꯀꯤꯜ ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯆꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯣꯂꯤꯆꯦꯁ ꯁ꯭ꯀꯤꯜꯁꯦ ꯁꯤꯅ ꯆꯥꯎꯋꯤꯀꯣ ꯑꯗꯣ ꯁꯤ ꯄꯣꯠꯁꯤ ꯇꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯍꯪꯉꯛꯄ ꯌꯥꯏ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯍꯪꯉꯛꯀꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯣꯂꯤꯁꯦꯁ ꯁ꯭ꯀꯤꯜ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯥꯏꯅ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯁꯤ ꯀꯩꯒ ꯃꯔꯤ ꯂꯩꯅꯩ ꯀꯥꯏꯅ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯌꯥꯝ ꯁꯝꯅ ꯍꯥꯏꯕꯗꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯇꯤꯆꯤꯡꯗ ꯂꯩꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯃꯦꯇꯥ ꯀꯣꯔ ꯁ꯭ꯀꯤꯜꯗꯨꯗ ꯄ꯭ꯂꯁ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯀꯣꯔ ꯁ꯭ꯀꯤꯜ ꯄ꯭ꯂꯁ ꯁ꯭ꯄꯦꯁꯦꯂꯥꯏꯖ ꯁ꯭ꯀꯤꯜꯗꯣ ꯑꯅꯤꯗꯣ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯑꯣꯏꯕꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯂꯤ ꯆꯦꯁ ꯁ꯭ꯀꯤꯜ ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ ꯁꯤ ꯄꯣꯠꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯤꯗ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯤꯗ ꯇꯤꯆꯔꯒꯤꯗ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯝꯕ ꯉꯥꯛꯇꯅꯤ ꯁꯤꯗ ꯇꯧꯗꯣꯏꯁꯦꯀꯣ ꯑꯗꯩ ꯃꯊꯪ ꯅꯝꯕꯔ 2 ꯐꯦꯛꯇꯔ ꯂꯔꯅꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯗꯨꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯕꯁꯦ ꯀꯌꯥ ꯆꯠꯅꯗꯦꯀꯣ ꯈꯤꯇꯪꯁꯨ ꯆꯥꯎꯔꯕꯅꯤꯅꯀꯣ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯕ ꯆꯠꯅꯗꯦ ꯂꯔꯅꯔ ꯍꯥꯏꯕ ꯄꯣꯠꯁꯦꯀꯣ ꯑꯗꯨꯅ ꯏꯐꯦꯛꯇꯤꯞ ꯂꯔꯅꯤꯡ ꯇꯧꯕ ꯃꯇꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯔꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯄꯔꯐꯦꯛꯠꯂꯤ ꯂꯔꯟ ꯇꯧꯕ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯔꯟ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯐꯦꯛꯇꯔ ꯃꯌꯥꯝ ꯊꯦꯡꯅꯩꯀꯣ ꯁꯤꯗ ꯄꯤꯔꯤꯕ ꯐꯦꯛꯇꯔ ꯃꯌꯥꯝꯁꯦ ꯁꯤ ꯂꯩꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯂꯔꯅꯔꯗꯨꯅ ꯎꯠꯊꯣꯔꯛꯀꯗꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯌꯥꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯣꯔ ꯏꯟꯇꯦꯟꯁꯤꯇꯤ ꯑꯣꯐ ꯂꯔꯅꯤꯡ ꯀꯣ ꯑꯩꯈꯣꯏꯅ ꯂꯔꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯔꯟ ꯇꯧꯕ ꯍꯩꯔꯛꯀꯗꯕꯅꯦ ꯏꯐꯦꯛꯇꯤꯞ ꯂꯔꯅꯤꯡ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯏꯐꯦꯛꯇꯤꯞ ꯂꯔꯅꯤꯡ ꯀꯣ ꯁꯥꯇ꯭ꯔ ꯑꯃꯅ ꯎꯠ ꯇꯥꯔꯗꯤ ꯃꯣꯏꯅ ꯂꯔꯟ ꯇꯧꯕꯁꯦ ꯌꯥꯝꯅ ꯂꯔꯟ ꯇꯧꯒꯗꯕꯅꯦ ꯃꯣꯔ ꯏꯟꯇꯦꯟꯁꯤꯇꯤ ꯑꯣꯐ ꯂꯔꯅꯤꯡ ꯀꯣ ꯑꯗꯩ ꯃꯊꯪꯗ ꯃꯣꯔ ꯑꯩꯈꯣꯏꯅ ꯔꯤꯇꯦꯟꯁꯟ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯃꯌꯥꯝ ꯇꯥꯛꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯇꯥꯈꯤꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯅ ꯈꯪꯍꯧꯕꯅ ꯈꯤꯇꯪ ꯈꯪꯍꯧꯕ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕ ꯔꯤꯇꯦꯟ ꯇꯧꯕ ꯉꯝꯕꯗꯣ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯑꯣꯖꯥꯅ ꯅꯩꯅꯈꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯔ ꯑꯗꯨꯝ ꯀꯥꯎꯒꯜꯂꯤꯀꯣ ꯑꯣꯖꯥꯅ ꯅꯩꯅꯈꯤꯕ ꯄꯣꯠꯁꯦ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯑꯌꯥꯝꯕ ꯁꯔꯨꯛꯁꯦ ꯑꯩꯈꯣꯏꯅ ꯔꯤꯇꯦꯟ ꯇꯧꯕ ꯉꯝ ꯇꯥꯔꯗꯤꯀꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯃꯣꯔ ꯔꯤꯇꯦꯟꯁꯟ ꯂꯩꯕ ꯏꯐꯦꯛꯇꯤꯞ ꯂꯔꯅꯤꯡꯗ ꯆꯤꯡꯗꯣꯏꯅꯤꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯂꯔꯟ ꯇꯧꯕ ꯃꯇꯝꯗ ꯖꯣꯏꯐꯨꯜ ꯂꯔꯅꯤꯡ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯅ ꯅꯣꯏꯁꯨ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯒꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯤꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯔꯥ ꯑꯃ ꯂꯔꯟ ꯇꯧꯕ ꯃꯇꯝꯗ ꯅꯁꯥꯗ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯕꯗꯣ
ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯥꯎꯒꯗꯕꯅꯦꯕ ꯏꯐꯦꯛꯇꯤꯕ ꯂꯔꯅꯤꯡ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯕꯣꯔꯗꯤꯡ ꯆꯨꯔꯒꯀꯣ ꯑꯩꯈꯣꯏꯅ ꯄꯥꯕꯗ ꯌꯥꯝ ꯇꯟꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯂꯩ ꯇꯥꯔꯗꯤ ꯏꯐꯦꯛꯇꯤꯕ ꯂꯔꯅꯤꯡꯁꯦ ꯂꯩꯇꯦ ꯍꯥꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯈꯔ ꯗꯔꯀꯥꯔ ꯂꯩꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯣꯔ ꯏꯟꯇꯦꯟꯁꯤꯇꯤ ꯑꯣꯐ ꯂꯔꯅꯤꯡ ꯃꯣꯔ ꯔꯤꯇꯦꯟꯁꯟ ꯖꯣꯏꯐꯨꯜ ꯂꯔꯅꯤꯡ ꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯕ ꯂꯔꯅꯤꯡ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯠꯀꯗꯕꯅꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯀꯣꯒꯅꯤꯇꯤভ ꯗꯤꯕꯂꯞꯃꯦꯟꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯅꯕ ꯁ꯭ꯀꯣꯞꯁꯦ ꯂꯩꯒꯗꯕꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕ ꯀꯣꯒꯅꯤꯇꯤভ ꯗꯤꯕꯂꯞꯃꯦꯟ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯗꯤꯕꯂꯞꯃꯦꯟꯁꯦ ꯁꯤ ꯂꯩꯅꯕ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯂꯔꯅꯤꯡꯁꯦ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯕ ꯂꯔꯅꯤꯡ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯗꯥꯏꯔꯦꯛꯇꯦꯠ ꯂꯔꯅꯤꯡꯁꯦ ꯂꯩꯒꯗꯕꯅꯦ ꯃꯃꯥꯡꯗ ꯅꯍꯥꯟ ꯍꯥꯏꯈ꯭ꯔꯦ ꯁꯦꯜꯐ ꯔꯤꯒꯨꯂꯦꯇꯦꯠ ꯂꯔꯅꯤꯡꯒ ꯍꯥꯏꯕꯗꯨ ꯏꯁꯥ ꯏꯊꯟꯇ ꯂꯥꯏꯔꯤꯛ ꯄꯥꯖꯕꯩ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯈꯔ ꯇꯥꯛꯑꯦꯗꯅ ꯑꯗꯨꯒ ꯑꯣꯖꯥꯗ ꯉꯥꯛꯇ ꯗꯤꯄꯦꯟ ꯇꯧꯕ ꯅꯠꯇꯕ ꯏꯁꯥꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯀꯣ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯂꯔꯅꯔꯗꯒꯤꯁꯨ ꯁꯦꯜꯐ ꯗꯥꯏꯔꯦꯛꯇꯦꯠ ꯂꯔꯅꯤꯡꯁꯦ ꯁꯤ ꯄꯣꯠꯁꯦ ꯂꯩꯒꯗꯕꯅꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯃꯣꯇꯤꯚꯦꯁꯟ ꯐꯣꯔ ꯐꯥꯔꯗꯔ ꯂꯔꯅꯤꯡ ꯀꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯈꯔ ꯇꯥꯛꯑꯝꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯟꯕ ꯑꯩ ꯁꯤꯃ ꯍꯩꯖꯟꯒꯦ ꯈꯪꯖꯟꯒꯦ ꯍꯥꯏꯕꯀꯣ ꯅꯁꯥ ꯅꯥꯊꯟꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯃꯣꯇꯤꯚꯦꯁꯟꯁꯦ ꯁꯤꯁꯨ ꯂꯩꯒꯗꯕꯅꯤ ꯁꯤꯅ ꯑꯦꯛꯁꯇ꯭ꯔꯥꯅꯤꯀꯣ ꯁꯤꯒꯤ ꯑꯅꯤꯁꯤꯅ ꯑꯦꯛꯁꯇ꯭ꯔꯥꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯕ ꯂꯔꯅꯤꯡ ꯑꯃ ꯂꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯐꯦꯛꯇꯔ ꯃꯌꯥꯝꯁꯦ ꯁꯤ ꯆꯪꯉꯦꯕ ꯁꯤ ꯂꯩ ꯇꯥꯔꯗꯤ ꯏꯐꯦꯛꯇꯤꯕ ꯂꯔꯅꯤꯡ ꯂꯩ ꯍꯥꯏꯗꯨꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝ ꯃꯊꯛꯇ ꯄꯤꯔꯤꯕ ꯇꯔꯨꯛꯁꯤꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥꯗ ꯄꯤꯔꯤꯕ ꯐꯦꯛꯇꯔ ꯃꯉꯥꯁꯦ ꯁꯤꯒꯤ ꯑꯃꯨꯛ ꯗꯔꯀꯥꯔ ꯂꯩ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯕ ꯂꯔꯅꯤꯡ ꯑꯃ ꯂꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯅ ꯁꯦꯀꯦꯟꯗꯔꯤ ꯐꯦꯛꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯑꯣꯐ ꯗ ꯂꯔꯅꯔ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯕ ꯂꯔꯅꯤꯡ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯔꯅꯔꯗꯒꯤ ꯕ꯭ꯔꯦꯛꯒ꯭ꯔꯥꯎꯟ ꯑꯃ ꯆꯪꯉꯦꯀꯣ ꯑꯩꯈꯣꯏꯅ ꯂꯔꯅꯔꯁꯦ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯃꯥꯁꯦ ꯀꯔꯝꯕ ꯁꯕꯖꯦꯛ ꯍꯥꯟꯅ ꯇꯝꯃꯤ ꯍꯥꯏꯕꯒꯨꯝꯕꯀꯣ ꯁꯤꯒꯨꯝꯕꯁꯦ ꯆꯪꯉꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯅꯩꯅꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯂꯔꯅꯔ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛꯇ ꯅꯩꯅꯈꯤꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯁꯤ ꯂꯥꯏꯁꯤꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯏ ꯃꯊꯪꯗ ꯅꯦꯆꯔ ꯑꯣꯐ ꯗ ꯂꯔꯅꯤꯡ ꯃꯦꯇꯔꯤꯌꯦꯜ ꯑꯩꯈꯣꯏꯅ ꯂꯔꯟ ꯇꯧꯒꯗꯕ ꯃꯦꯇꯔꯤꯌꯦꯜꯁꯦ ꯁꯤꯒꯤ ꯅꯦꯆꯔꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯟꯇꯦꯠ ꯃꯦꯇꯔꯤꯌꯦꯜ ꯑꯣꯏꯅ ꯄꯤꯕ꯭ꯔꯥ ꯁꯣꯐ ꯀꯣꯄꯤ ꯑꯣꯏꯅ ꯄꯤꯕ꯭ꯔꯥ ꯑꯗꯒꯤ ꯖꯁ ꯂꯦꯛꯆꯔ ꯈꯤꯇꯪ ꯍꯥꯏꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡ ꯃꯦꯇꯔꯤꯌꯦꯜꯁꯤꯒꯤ ꯃꯥꯒꯤ ꯅꯦꯆꯔꯁꯦ ꯁꯤ ꯗꯔꯀꯥꯔ ꯂꯩꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯖꯤ ꯑꯣꯏꯕ ꯌꯥꯏ ꯗꯤꯐꯤꯀꯜ ꯑꯣꯏꯕ ꯌꯥꯏꯀꯣ ꯁꯤꯒꯨꯝꯕꯁꯨ ꯈꯔ ꯂꯩꯔꯦꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯐꯦꯛꯇꯔ ꯑꯩꯈꯣꯏꯅ ꯂꯔꯟ ꯇꯧꯕ ꯃꯇꯝꯗ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯐꯦꯛꯇꯔ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯄꯦꯁ ꯍꯥꯏꯁꯦ ꯀꯔꯤꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗꯀꯣ ꯃꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒꯗꯤ ꯂꯥꯏꯔꯤꯛ ꯄꯥ ꯌꯥꯗꯕꯅꯤꯀꯣ ꯅꯪꯒꯤ ꯏꯁꯄꯦꯁꯇꯣ ꯌꯥꯝ ꯄꯤꯛꯑꯒꯗꯤ ꯌꯥꯝ ꯀꯟꯖꯦꯁꯇꯦꯠ ꯑꯣꯏꯔꯀꯥꯟꯗꯤ ꯂꯥꯏꯔꯤꯛ ꯄꯥ ꯌꯥꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯂꯩꯔꯒꯀꯣ ꯈꯤꯇꯪ ꯏꯪꯅ ꯆꯤꯛꯄ ꯖꯒꯥꯗ ꯄꯥꯕꯅꯤꯀꯣ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜ ꯀꯟꯗꯤꯁꯟ ꯑꯗꯨꯒ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯁꯄꯣꯔꯠ ꯄꯤꯕꯁꯨ ꯗꯔꯀꯥꯔ ꯂꯩꯀꯣ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯁꯄꯣꯔꯠ ꯐꯦꯛꯇꯔ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯇꯤꯚꯦꯁꯟꯁꯨ ꯗꯔꯀꯥꯔ ꯂꯩ ꯏꯟꯇ꯭ꯔꯤꯟꯁꯤꯞ ꯑꯦꯛꯁꯇ꯭ꯔꯤꯟꯁꯤꯞ ꯑꯅꯤꯃꯛꯀꯣ ꯑꯩꯈꯣꯏꯅ ꯃꯣꯇꯤꯚꯦꯁꯟ ꯌꯥꯎ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯌꯥꯎꯗ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡꯁꯦ ꯏꯐꯦꯛꯇꯤꯞ ꯑꯣꯏꯔꯣꯏꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡ ꯁꯄꯣꯔꯠꯁꯦ ꯑꯩꯈꯣꯏꯅ ꯍ꯭ꯌꯨꯃꯦꯟꯗꯒꯤ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯇꯒꯤ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯀꯣ ꯍ꯭ꯌꯨꯃꯦꯟꯗꯩꯅ ꯑꯩꯈꯣꯏꯅ ꯇꯤꯆꯔꯒ ꯄꯦꯔꯦꯟꯁꯇ ꯂꯥꯛꯄ ꯌꯥꯏ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯍꯟꯕꯤꯔꯣ ꯑꯗꯨꯒ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤꯅ ꯑꯇꯣꯞꯄ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡꯗꯗꯤ ꯀꯩꯁꯨ ꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯗꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣ ꯚꯤꯗꯤꯑꯣ ꯀꯣ ꯑꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯒꯨꯝꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡ ꯁꯄꯣꯔꯠꯁꯦ ꯂꯥꯛꯄ ꯌꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯑꯅꯤꯃꯛ ꯂꯣꯏ ꯏꯝꯄꯣꯔꯇꯦꯟ ꯌꯥꯝ ꯑꯣꯏꯕ ꯀꯥꯟꯗ ꯏꯍꯥꯟ ꯍꯥꯟꯕꯁꯤꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯐꯦꯛꯇꯔ ꯁꯤꯅ ꯁꯦꯀꯦꯟꯗꯔꯤ ꯐꯦꯛꯇꯔ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯌꯥꯏ ꯁꯤꯒꯤ ꯏꯐꯦꯛꯇꯤꯕ ꯂꯔꯅꯤꯡ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯁꯤꯅ ꯇ꯭ꯔꯁꯔꯤ ꯑꯩꯈꯣꯏꯗ ꯐꯦꯛꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄ ꯀꯩꯀꯩ ꯗꯔꯀꯥꯔ ꯂꯩꯒꯦ ꯍꯥꯏ ꯀꯥꯟꯗ ꯂꯔꯅꯔꯗꯨꯒꯤ ꯃꯥꯒꯤ ꯁꯔꯇꯟ ꯀ꯭ꯋꯥꯂꯤꯇꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯠ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯦꯟꯒꯟꯕ ꯃꯒꯨꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯨ ꯈꯔ ꯗꯔꯀꯥꯔ ꯂꯩ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯔꯅꯔ ꯑꯃꯒ ꯃꯥꯟꯅꯗꯦ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯂꯦꯚꯦꯜ ꯑꯣꯐ ꯏꯟꯇꯦꯂꯤꯖꯦꯟꯁ ꯃꯥꯟꯅꯗꯦꯀꯣ ꯑꯩꯈꯣꯏꯅ ꯂꯔꯅꯔ ꯑꯃꯒ ꯂꯦꯚꯦꯜ ꯑꯣꯐ ꯏꯟꯇꯦꯂꯤꯖꯦꯟꯁ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯑꯗꯨꯝ ꯏꯝꯄꯦꯛ ꯇꯧꯕ ꯉꯝꯃꯤꯀꯣ ꯑꯗꯩ ꯃꯣꯏꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯀꯣ ꯑꯗꯩ ꯃꯣꯏꯒꯤ ꯃꯣꯇꯤꯚꯦꯁꯟ ꯃꯣꯏꯒꯤ ꯂꯔꯅꯤꯡ ꯁ꯭ꯇꯥꯏꯜ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯑꯗꯨꯒ ꯃꯣꯏꯒꯤ ꯔꯤꯛꯁ ꯂꯧꯕꯒꯤ ꯆꯥꯡꯁꯦ ꯃꯥꯒꯤ ꯔꯦꯗꯤꯅꯦꯁ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯁꯨ ꯀꯩꯅꯣ ꯂꯔꯟ ꯇꯧꯕ ꯃꯇꯝꯗ ꯏꯝꯄꯦꯛ ꯃꯌꯥꯝ ꯄꯤꯀꯣ ꯁꯤꯗ ꯄꯤꯔꯤ ꯃꯌꯥꯝ ꯃꯥꯒꯤ ꯐꯦꯛꯇꯔ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯍꯥꯏꯕ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯣꯏꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯀꯣ ꯁꯤꯅꯤ ꯂꯩꯗꯣꯏꯁꯦ ꯁꯤ ꯀꯩꯁꯨ ꯂꯨꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯖꯦꯅꯔꯦꯜ ꯀꯟꯁꯦꯞꯇ ꯀꯃꯟ ꯁꯦꯟꯁꯇ ꯑꯗꯨꯝ ꯁꯥꯒꯠꯂꯒ ꯂꯩꯕ ꯌꯥꯕ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯕꯗ ꯀꯩ ꯗꯔꯀꯥꯔ ꯂꯩ ꯏꯐꯦꯛꯇꯤꯕ ꯂꯔꯅꯤꯡ ꯑꯃ ꯂꯩꯕꯗ ꯀꯩ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯐꯦꯛꯇꯤꯕ ꯂꯔꯅꯤꯡ ꯈꯪꯉꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯁꯤꯗ ꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯄꯥꯟꯁꯤꯜꯂꯒ ꯍꯥꯏꯗꯤ ꯃꯣꯔ ꯏꯟꯇꯦꯟꯁꯤꯇꯤ ꯑꯣꯐ ꯂꯔꯅꯤꯡ ꯀꯣ ꯂꯥꯏꯔꯤꯛꯁꯦ ꯍꯦꯟꯅ ꯈꯪꯕ ꯑꯗꯩ ꯃꯣꯔ ꯔꯤꯇꯦꯟꯁꯟ ꯀꯣ ꯁꯤ ꯂꯩꯕ ꯑꯗꯒꯤ ꯖꯣꯏꯐꯨꯜ ꯂꯔꯅꯤꯡ ꯑꯣꯏꯕ ꯑꯗꯩ ꯀꯣꯒꯅꯦꯇꯤꯞ ꯗꯤꯕꯂꯞꯃꯦꯟꯒꯤ ꯁ꯭ꯀꯣꯞ ꯂꯩꯕꯀꯣ ꯑꯗꯩ ꯁꯦꯜꯐ ꯗꯥꯏꯔꯦꯛꯇꯦꯠ ꯂꯔꯅꯤꯡ ꯑꯣꯏꯕ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯃꯣꯇꯤꯚꯦꯁꯟ ꯂꯩꯕ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯥꯟꯁꯤꯜꯂꯒ ꯅꯁꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯣ ꯅꯦꯠ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ ꯊꯥ ꯑꯅꯤꯃꯨꯛꯇ ꯉꯥꯏꯔꯦꯀꯣ ꯅꯍꯥꯟ ꯍꯥꯏꯈꯤꯕ ꯃꯇꯝꯗ 65 ꯗꯦꯖ ꯍꯥꯏꯈꯤꯕꯅꯤ ꯉꯁꯤꯗꯤ 63 ꯗꯦꯖ ꯌꯧꯔꯕꯅꯤꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯝꯇ ꯏꯐꯦꯛꯇꯤꯕ ꯂꯔꯅꯤꯡꯗꯣ ꯑꯝꯇꯪ ꯑꯣꯏꯍꯜꯂꯦꯗꯅ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯕꯤꯔꯣ ꯑꯗꯨꯒ ꯐꯥꯎꯅꯕ ꯍꯣꯠꯅꯔꯣꯀꯣ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯗ꯭ꯔꯒꯁꯨꯀꯣ 9 to 12ꯇꯣ ꯄꯤ ꯑꯦꯝ ꯑꯁꯤ ꯀꯩꯅꯣꯅꯤ ꯑꯦ ꯑꯦꯝ ꯍꯥꯏꯇꯥꯔꯦꯀꯣ 9 ꯄꯤ ꯑꯦꯝꯗꯩꯅ ꯄꯨꯡ 12 ꯐꯥꯎꯗꯤꯀꯣ ꯂꯥꯏꯔꯤꯛ ꯄꯥꯎꯀꯣ ꯀꯩꯁꯨ ꯀꯩꯅꯣꯝ ꯇꯧꯔꯣꯏꯀꯣ ꯑꯗꯨꯒ ꯇꯨꯝꯕ ꯃꯇꯝꯗꯣ ꯑꯩꯈꯣꯏꯅ ꯄꯨꯡ 12ꯗꯩꯅ ꯄꯨꯡ 6 ꯐꯥꯎ ꯇꯨꯝꯃ ꯂꯣꯏꯔꯦꯀꯣ ꯑꯌꯨꯛ ꯉꯟꯇꯥꯒꯤꯀꯣ ꯅꯣꯡꯃꯗ ꯄꯨꯡ 6 ꯇꯨꯝꯃꯗꯤ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯃꯤ ꯑꯃ ꯑꯣꯏꯇꯥꯔꯗꯤꯀꯣ ꯑꯗꯣ ꯅꯁꯥ ꯈꯤꯇꯪ ꯁꯣꯟꯕ ꯀꯥꯡꯕꯨꯅ 9 ꯇꯨꯝꯅꯕ ꯋꯥꯅꯤ ꯑꯗꯣ ꯄꯨꯡ 6 ꯍꯥꯏꯁꯦ
ꯅꯣꯔꯃꯦꯜ ꯄꯔꯁꯟ ꯑꯃꯅ ꯇꯨꯝꯕ ꯌꯥꯕꯒꯤ ꯆꯥꯡꯅꯤꯀꯣ ꯑꯗꯣ ꯄꯨꯡ 9 ꯇꯨꯝ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯃꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯠꯇ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯅꯣꯏꯅ ꯇꯨꯝ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯣꯀꯣ ꯑꯗꯩ ꯃꯊꯪꯗ ꯑꯍꯨꯝꯁꯨꯕꯗꯀꯣ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡ ꯇꯤꯆꯤꯡ ꯄ꯭ꯔꯣꯁꯦꯁꯇ ꯏꯐꯦꯛꯇꯤꯕ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯦꯀꯣ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜ ꯍꯥꯏꯁꯦꯀꯣ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜꯁꯤꯅ ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯅꯤꯃꯛꯇ ꯁꯥꯇ꯭ꯔꯗ ꯈꯛꯇꯪ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤꯁꯦ ꯁ꯭ꯇꯨꯗꯦꯟꯗꯁꯨ ꯇꯤꯆꯔꯗꯁꯨ ꯑꯅꯤꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯤꯃ ꯏꯐꯦꯛꯇꯤꯕ ꯑꯣꯏꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯇꯤꯆꯔꯗꯁꯨ ꯂꯔꯅꯤꯡꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯨꯗꯦꯟꯗꯁꯨ ꯑꯅꯤꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯑꯦꯅꯤ ꯁꯞꯄꯣꯔꯠ ꯑꯣꯏꯕ ꯄꯣꯠꯀꯩꯗꯣ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯃ ꯇꯨꯜꯁ ꯃꯌꯥꯝ ꯑꯃ ꯄꯤꯕ ꯉꯝꯃꯦꯕ ꯁꯤꯒꯤ ꯔꯤꯁꯣꯔꯁꯁꯤꯅꯀꯣ ꯁꯤꯒꯤ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜꯁꯦ ꯁꯤꯃ ꯈꯪꯍꯟꯕꯤꯔꯣꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯗꯦ ꯑꯗꯨꯒ ꯑꯦꯛꯖꯣꯁꯇꯤꯞ ꯑꯣꯏꯗꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯏꯒꯤ ꯂꯤꯁ ꯃꯣꯏ ꯁꯦꯝꯕꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜꯁꯦ ꯀꯌꯥꯝ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯂꯣꯏꯕ ꯅꯥꯏꯗꯦꯕ ꯍꯥꯏꯗꯤ ꯑꯃ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯅꯤꯀꯣ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜꯁꯦ ꯁꯤ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯈꯟꯕꯁꯦ ꯁꯨꯏꯇꯦꯕꯜ ꯑꯣꯏꯕ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜꯗꯣ ꯑꯗꯨ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯅꯕꯀꯣ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡ ꯇꯤꯆꯤꯡ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯁꯤꯒꯤ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜꯗ ꯅꯝꯕꯔ ꯋꯥꯟꯗ ꯑꯩꯈꯣꯏꯅ ꯕꯨꯛꯁ ꯀꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯦꯛꯁꯔꯁꯥꯏꯁ ꯀꯣ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯦꯛꯇꯤꯚꯤꯇꯤ ꯁꯤꯒꯨꯝꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜꯁꯦ ꯁꯨꯃꯥꯏꯅ ꯄꯤꯕ ꯌꯥꯏꯀꯣ ꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯨꯡꯇꯥꯛ ꯇꯥꯛꯑꯦ ꯈꯜꯂꯣꯕꯀꯣ ꯂꯥꯏꯔꯤꯛ ꯄꯨꯡꯇꯥꯛ ꯇꯥꯛꯑꯦ ꯃꯦꯇꯔꯤꯌꯦꯜ ꯀꯩꯝ ꯄꯥꯅꯕ ꯄꯤꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯍꯟꯊꯔꯛꯀꯅꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯇ ꯃꯥꯒꯤ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕꯗꯣ ꯑꯗꯨꯏ ꯄꯣꯠꯇꯣ ꯂꯩꯇꯅꯕꯀꯣ ꯑꯩꯈꯣꯏꯅ ꯕꯨꯛ ꯁꯦꯝꯃꯛꯏꯕ ꯑꯗꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯕꯨꯛ ꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡ ꯁꯞꯄꯣꯔꯠ ꯑꯣꯏꯅ ꯂꯩꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯄꯨꯁꯜꯂꯒ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞꯇ ꯀ꯭ꯂꯥꯁꯁꯦ ꯑꯩꯈꯣꯏꯅ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯤ ꯗꯤ ꯑꯦꯐ ꯈꯛꯇꯪ ꯊꯥꯕ ꯌꯥꯏꯕ ꯄꯤ ꯗꯤ ꯑꯦꯐꯇ ꯊꯥꯕꯗꯨꯒ ꯅꯣꯏꯗ ꯑꯩꯈꯣꯏꯅ ꯍꯥꯔꯠ ꯀꯣꯄꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯟ ꯇꯧꯔ ꯄꯤꯕꯗꯨꯀꯣ ꯑꯅꯤꯁꯦ ꯈꯦꯠꯅꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯔꯤꯈꯩꯀꯣ ꯄ꯭ꯔꯤꯟ ꯇꯧꯔꯒ ꯄꯤꯅꯕ ꯍꯣꯠꯅꯩꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯏꯁꯥꯗ ꯑꯩꯈꯣꯏꯅ ꯐꯤꯖꯤꯀꯦꯜ ꯇꯆ ꯂꯩꯇꯥꯔꯗꯤ ꯃꯤ ꯐꯥꯕꯁꯨ ꯍꯦꯟꯕꯅꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯄꯥꯕꯁꯦ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯆꯪꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯂꯩꯔꯝꯕꯁꯨ ꯑꯩꯈꯣꯏꯅ ꯀꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯤꯟꯇꯦꯠ ꯃꯦꯇꯔꯤꯌꯦꯜ ꯑꯗꯨꯃꯥꯏꯅ ꯄꯤꯕꯗꯣ ꯑꯗꯨꯏ ꯄꯣꯠꯇꯨꯅꯤ ꯂꯩꯔꯤꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏꯀꯣ ꯁꯤꯗ 1 2 3 ꯂꯩꯔꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯤꯆꯔ ꯁꯣꯂꯨꯁꯟ ꯃꯦꯅꯨꯑꯦꯜ ꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯤꯕꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡꯒꯤ ꯖꯤꯀꯦꯒꯤ ꯂꯥꯏꯔꯤꯛꯇꯀꯣ ꯃꯥꯒꯤ ꯁꯣꯂꯨꯁꯟ ꯃꯌꯥꯝ ꯄꯤꯕꯅꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯁꯨ ꯑꯩꯈꯣꯏꯅ ꯃꯦꯠꯁꯀꯤ ꯀꯣꯏꯁꯟꯗ ꯍꯣꯠꯄ ꯃꯇꯝꯗ ꯑꯦꯛꯁꯔꯁꯥꯏꯁ 1.1 1.2 ꯃꯌꯥꯝ ꯆꯠꯂꯤꯗꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗ ꯃꯥꯒꯤ ꯁꯣꯂꯨꯁꯟ ꯌꯥꯎꯔꯤꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅꯕꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯃꯦꯠꯁ ꯑꯪꯀ ꯍꯣꯠꯄ ꯃꯇꯝꯗ ꯑꯗꯨꯗꯣ ꯃꯅꯤꯡꯗ ꯌꯦꯡꯉꯒꯀꯣ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯦ ꯍꯣꯠꯂꯦꯗꯅ ꯑꯗꯨꯒ ꯐꯣꯟꯗꯨ ꯇꯥꯔꯦ ꯐꯣꯟꯗꯨ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗ ꯌꯦꯡꯉꯀꯥꯟꯗ ꯑꯩꯅ ꯍꯣꯠꯂꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯗꯨ ꯆꯦꯛ ꯃꯁꯥꯅ ꯇꯧꯖꯅꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒ ꯇꯤꯆꯔ ꯁꯣꯂꯨꯁꯟ ꯃꯦꯅꯨꯑꯦꯜ ꯍꯥꯏꯁꯦꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯈꯛꯇ ꯅꯠꯇꯦꯀꯣ ꯁꯥꯇ꯭ꯔꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯍꯣꯠꯂꯤꯕ ꯄꯣꯠꯇꯣ ꯆꯨꯝꯃꯕ ꯂꯥꯜꯂꯕ ꯍꯥꯏꯗꯣ ꯃꯁꯥ ꯃꯊꯟ ꯆꯦꯛ ꯇꯧꯖꯕ ꯌꯥꯕꯁꯦ ꯁꯤꯒꯨꯝꯕꯗꯨꯅꯤꯀꯣ ꯁꯤꯗ ꯄꯤꯔꯤꯁꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯔꯤꯁꯣꯔꯁ ꯃꯌꯥꯝ ꯄꯤꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯅꯣꯏ ꯂꯥꯏꯔꯤꯛ ꯂꯩꯕꯗ ꯊꯦꯡꯅꯔꯝꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯒꯤ QR ꯀꯣꯗꯁꯦ ꯁ꯭ꯀꯦꯟ ꯇꯧꯔꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯐꯪꯒꯅꯤ ꯀꯥꯏꯅꯀꯣ ꯑꯗꯩ ꯃꯣꯛ ꯇꯦꯁ ꯊꯥꯕ ꯌꯥꯒꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯃꯈꯜ ꯃꯈꯜ ꯊꯦꯡꯅꯩꯅ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯊꯛꯀꯤꯀꯣ ꯇꯤꯆꯔ ꯁꯣꯂꯨꯁꯟ ꯃꯦꯅꯨꯑꯦꯜꯁꯤꯗ ꯑꯗꯨꯝ ꯆꯤꯡꯗꯣꯏꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯂꯦꯛꯆꯔ ꯁ꯭ꯂꯥꯏꯠꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯁ꯭ꯂꯥꯏꯠꯀꯤ ꯄꯣꯠꯁꯦ ꯀꯌꯥ ꯆꯠꯅꯔꯝꯗꯦꯀꯣ ꯑꯗꯨꯅ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯋꯥ ꯉꯥꯡꯉꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯕꯣꯏꯗ ꯅꯣꯠꯁ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯗ ꯈꯔ ꯈꯪꯍꯧꯕꯗꯨ ꯅꯠꯇꯅ ꯇꯥꯍꯧꯕꯗꯨ ꯅꯠꯇꯅ ꯀꯩꯁꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯅ ꯉꯥꯡꯈ꯭ꯔ ꯃꯇꯨꯡꯗ ꯀ꯭ꯂꯥꯁꯁꯦ ꯂꯧꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯑꯃꯨꯛ ꯌꯨꯝꯗ ꯑꯃꯨꯛ ꯅꯩꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯁ꯭ꯂꯥꯏꯠꯇꯣ ꯀꯩꯒꯨꯝꯕ PDF ꯇ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ PPT ꯗ ꯑꯣꯏꯔꯣ ꯄꯤꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯅꯧꯅ ꯌꯨꯝꯗ ꯑꯃꯨꯛ ꯌꯦꯡꯀꯥꯟꯗ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯦꯜꯂꯤꯗꯅ ꯑꯗꯨꯏ ꯄꯣꯠꯇꯨꯅ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯁ꯭ꯂꯥꯏꯠꯀꯨꯝꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯔꯛꯄꯁꯤꯅꯤꯀꯣ ꯁꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯇꯣꯞꯄꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯀꯣꯏꯁꯟ ꯀꯣ ꯁꯤ ꯄꯣꯠꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯪꯀ ꯈꯔ ꯍꯣꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯣꯂꯨꯁꯟ ꯈꯔ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯈꯔ ꯑꯩꯈꯣꯏꯅ ꯍꯣꯠꯈ꯭ꯔꯦ ꯁꯤꯒꯤ ꯍꯣꯠꯈꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯅꯁꯥ ꯅꯊꯟꯇ ꯍꯣꯠꯆꯅꯕ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯈꯔ ꯄꯤꯕꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯗꯔꯀꯥꯔꯅꯦꯕ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯃꯦꯇꯔꯤꯌꯦꯜ ꯑꯃ ꯑꯣꯏꯅꯀꯣ ꯁꯤ ꯑꯍꯨꯝꯁꯤꯅꯤꯀꯣ ꯁꯤꯗ ꯍꯥꯏꯐꯦꯠ ꯍꯥꯏꯁꯦꯀꯣ ꯁꯤ ꯂꯩꯁꯦ ꯑꯗꯩ ꯁꯤꯗ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯑꯦꯗꯤꯁꯅꯦꯜ ꯑꯦꯛꯁꯇ꯭ꯔꯥ ꯀꯣꯏꯁꯟ ꯄꯤꯕ ꯀꯦꯁ ꯁ꯭ꯇꯗꯤꯒꯨꯝꯕ ꯑꯗꯒꯤ ꯁꯤꯒꯤ ꯁꯤꯃꯤꯂꯔ ꯃꯦꯇꯔꯤꯌꯦꯜ ꯃꯌꯥꯝ ꯑꯃꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯃꯅꯤꯡꯗ ꯃꯌꯥꯝ ꯌꯥꯎꯕꯅꯤꯀꯣ ꯁꯨꯝ ꯌꯦꯡꯉꯨꯀꯣ ꯅꯣꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯑꯦꯅꯤ ꯂꯥꯏꯔꯤꯛꯇ ꯐꯥꯒꯠꯄ ꯃꯇꯝꯗꯀꯣ ꯃꯔꯨꯑꯣꯏꯅ ꯁꯥꯏꯟꯁꯀꯨꯝꯕ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯨꯝꯕ ꯐꯥꯒꯠꯄ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯦꯛꯁ ꯕꯨꯛ ꯀꯣꯏꯁꯟ ꯀꯥꯏꯅ ꯈꯔ ꯊꯥꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯃꯅꯤꯡ ꯋꯥꯏꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯕꯦꯁꯀꯤ ꯇꯥꯏꯞꯇ ꯇꯧꯕ ꯀꯣꯏꯁꯟ ꯑꯗꯨꯝ ꯌꯥꯎꯕꯅꯤꯀꯣ ꯑꯗꯩ ꯄ꯭ꯔꯣꯖꯦꯛꯀꯤ ꯇꯥꯏꯞꯇ ꯇꯧꯕ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯗꯨꯒꯨꯝꯕꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭ꯔꯥꯗ ꯆꯠꯍꯟꯕꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯁꯤꯗ ꯍꯣꯝꯋꯥꯔꯛꯀꯨꯝꯕ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯀ꯭ꯋꯤꯖ ꯇꯦꯁꯀꯨꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯁꯤꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯄ꯭ꯔꯦꯛꯇꯤꯁ ꯀꯣꯏꯁꯟꯁꯤꯗ ꯆꯤꯡꯕ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯦ ꯍꯥꯏꯐꯦꯠ ꯂꯩꯔꯦ
ꯑꯗꯨꯒ ꯁꯤ ꯃꯔꯤ ꯁꯨꯕꯗ learning environment institution ko akoina learn tawgdaba environment ko institution means ko school hoiba college hoiba university hoiba ko sigi institution gi magi support ni ko sida haise ko koina learning environment je ko se koina learning gi damakta di ma je koina setting amane setting means si yaudagadi suwa yaro learn tawje koina space ta kani empty space ta koina learn tawya podena si bo se daga ni aduna maram moiga learning environment amsung institution ja si akoina number 1 priority to pi gadamne koina effective learning ama fangge ha ta di ko ado sida sigi se lakpa matamda koina philosophy miyam pusalakani ko koina academic institution da koina maru ina university gumda yamna koina free oije free ideas koina develop tawng ngamise sigi koina environment je si koina create tawjaine ba ko si position ba ko aduna learning environment amada legiduba magi gahani atmosphere na traga koina qualities hai tare ko singum je sida miyam pire sida democracy je legadam democracy means koina mi mayam gi keno tawbo posi ko khanaba koina gahani board ka tawdona khoto ta si democracy gi part ama oina ka oini ko ade mathangda autocracy si leibi ate ko ada laissez faire ko ada border political cultural and legal context si je koina learning environment da suitable oigodo legadamne suitable oida ta di koina learning environment da suitable oida ta di koina academic achievement na traga academic magi performance si handarakane aduna magi supportive oiba learning environment ko culture hai ta learning atmosphere si leina ba hona gadamne hamne si poche kangjam be ko aduna sigi se mayam koina internally yengom damta oja darkar lai sigi koina learning environment je koina peaceful oiba academic ki koina supportive oiba environment oiba hai ta di oja darkar lai learning method aduga learning principles ko adu evaluation process su darkar lai be ko si ko kangjam be ko aduga institution setup se si je koina learning environment da yam chawba crucial role lai ko si je ma pe lai re adu atopa da koina social political and industrial landscape leibak tu gi na taga koina academic institution du gi manak ta leiba sigi myam ja sina jo koina keno oi habani ko impact piba ngame habani ko aduna sigi je koina adapt to bom jange ba koina academic institution ga koi learning environment je ani je koina chasan na ba favorable oba suitable oba sigi da mai ge da bokta ti koina academic excellent academic performance je si hena phana ba adugi oira pa pot ni ko sida sigi mari suba no da pali je ko si non na sana dum khanjaro ko si ke syamna luba nate ko aduga sina manga suba ko sidagi question yam hange ko sidadi khitang chawna pi da yadre ida koina instructional facilities ha ba ko koina instruct to buda koina facilities mayam ko koina no dum thenam ni koina any university na class ta koina whiteboard leiba blackboard leiba ko microphone leiba adagi sida slide kapthokpu yaba ko slide kapthokpu yaba leiba computer gumba leiba sigumba mayam ko lekhalak ta di koina sigumba je koina instructional facility da jingdone aduna any koina classroom amada ko sida classroom na khar focus tawni classroom amada koina slide kapa yaba lei tardi ko koina presentation tawba yaba lei tardi koina wa khatang ngangaga sangbadudagi na picture gumba uraga video gumba uraga ko koina text gumba do koina presentation PPT da piba yaga ukhlak tardi koina koina understand tawda thui ko dugi samaina koina learning process ta koina impact pirakpodo positively impact pirakpodo adugi poto ne ba sida koina instructional facility da samai laktu je si khangdam be ko aduga instructional facilities haji kaino ha ko na maji tools ni koina teaching amasung learning ji si process ani makse koina sida koina mateng pangba tools ni ko si khangdam be ko the moi sina teaching method ta koina complement ta ko ne ko teaching method ta koina complement ta ko ni aduga learning process ta ko give and take interaction la ko ni hai ta de koina just wa khadang nga ojana koina lecture ma piraga adu khang tok na ta ko ojana lecture ma piraga hujiki instructional facilities je hapchal lagta adi koina ओजागा छात्र का मागी इंटरेक्शन से गिव एंड टेक की मागी इंटरेक्शन से सी हेलकनी हाबनी को सी पोज खंगम बे को अदा सिदा म्याम लेरे सिगी फैसिलिटी सिदा कोना ऑडियो विजुअल रिसोर्स म्याम हबसन बे को कोना ऑडियो हाइता ताबगी विजुअल हाइता दी उबगी को अदा सिउ म्याम हबसन लगा अदा इनहेंस लर्निंग को समाय हबसन साउंड की सिस्टम म्याम हबसन बे सी जे कोना मरोइना सेंसरी एक्सपीरियंस को हाइता दे कोना सेंस की थ्रू द संग को मरोइना मिट का नागा द को सी अनि जिते या कोना लर्निंग एक्सपीरियंस है कोना कंड्यूसिव एनवायरनमेंट अमा लाकना होनमदा से इंस्ट्रक्शनल फैसिलिटीज म्याम जे सी दरकार ले हाबनी को सी लेने अदो सी म्याम जे हबस लगा कोना better retention ko koina khangi boto retain to ba ko ade mathang recall thinking engagement imagination assimilation and personal coach si leina ba kono tom da sigi instruction facilities me amina se koina mateng pangi haibani ko sida haje ko si leina aduga magi ki benefit khar le ko koina instructional facilities yam leiba
ꯀꯥꯡꯕꯨꯒ ꯌꯥꯝ ꯂꯩꯇꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯒ ꯑꯗꯨꯝ ꯃꯥꯒꯤ ꯂꯔꯅꯤꯡ ꯑꯥꯎꯠꯀꯝꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨꯒꯤ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇ ꯑꯗꯨꯝ ꯌꯥꯝ ꯈꯦꯠꯅꯔꯛꯀꯅꯤꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯥꯒꯤ ꯀꯤ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯁꯤ ꯀꯤ ꯃꯌꯥꯝꯁꯦ ꯁꯤ 13 ꯐꯧ ꯂꯩꯔꯦ ꯁꯤꯁꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯒꯦꯀꯣ इहान आमदा कोना सिगी इंस्ट्रक्शनल कोना फैसिलिटीज लेतादि कमाय तो कोना सार्टर जे कोना लर्नर जे वेरियस स्टिमुली दा कोना एंगेज तौरकने वेरियस स्टिमुली मीन्स कोना स्टिमुली पीरगा कोना रेस्पॉन्स पी दुना अदुना मोइदि कोना स्टिमुली जे मखन याम खलकने अदुना एक्सपोजर की चांग याम हेंगलकने सि पोजिशन बेको अदे मथंगदा कोना टीचिंग मैक्सिम न खलेको मैक्सिम हाइ तादि कोना परफेक्ट टीचिंग की मागी पोतुनिको अदो कोना इंस्ट्रक्शनल कोना फैसिलिटीज मैम लेतादि कोना टीचिंग मैक्सिम जे सि फॉलो तौरकने अदुगा मोइना ताइबे पोसे ताइबे पोल कोना टीचिंग तोइबे पोक्से सि जे कोना याम सिस्टमैटिक ओरकने सिस्टमैटिक ओरकतादि लोइ फादे सिस्टमैटिक ओरो मीन्स कोना मचा खाइना कोना क्या सिस्टम अमदा मखादा लेबदो अदुइ पोतो ओरकने दो तादि कोना इंस्ट्रक्शनल फैसिलिटीज ना हेना एकेडमिक परफॉर्मेंस दा हेना काना बोइदुनिको अदे अतोपदा कोना सिगी ngasai हाइग्रे इंस्ट्रक्शनल फैसिलिटी दा कोना ऑडियो विजुअल दा लाक्तुने दुना सेंसरी एंगेजमेंट लेने कोना जस्ट ओजाना वांगा ताबबुदि कोना मिट ता कैनो म उबा को सी हेंगपा अदगे अमरोम दा कोना वीडियो मते कुमा हपचलकबा को सुमाइना हपचलकबजिना हेना कोइदा सेंस की सेंस ऑर्गन की एंगेजमेंट लेबनिना कोइदा ब्रेन दा थुना लेबा को दो कुइना लेहौबदा मतेंग पांगनी को सिने हाजे अदुग अतोपदा कोना visuals amasung models ko kona visuals sai ta de kona mi uba yaba ngata ko aduga model sai ta de kona model macha macha sabduni ko kona any kona science project ga model sabdo sigumba kona mayam lekhalak ta de kona ka hani mai kana ba mayam do adu do hena positive mai ke da kona khan ba hor kani si position ngam be ko ade atopa da kona instructional facilities mayam ko si kona atopa da kona teaching learning materials mai hai ko sigumba da jo kona hena hena improve to we pos hela kani ba sigumba mayam si na ta de kona instructional facilities में लेता है सिगुम में हमजे हेंगल लगने अदुगा टीचिंग दा improve लाकनी अदुगा लर्नर दजु मागी लर्नर रिटेंशन जे सिजु वांग खलकनी मागी काना बदो गातनी को सिधा जे को अदुना मरम होएगा कोना लर्निंग प्रोसेस से मोर इफिशिएंट होगनी अदुगा सार्टर दा याम मतेंग पाम होरगनी अदुगा मतेंग पांगमनी ना कोना लास्ट दा मागी लर्निंग गोल दो अचीव तो बंगम जगनी सिपो से लर्निंग गोल अचीव तो बंगम जगनी अदे मथंग दा हाइबे याब जे कोना टीचिंग इंस्ट्रक्शन फैसिलिटीज मयाम कोना मरम को तोगान तोगान मरम की मयाम सिनगदमने हाइबे को अदो सिदा टीचिंग तोबो मतम दा कोना बेटर डिलीवरी लर्निंग एमसुंग रिटेंशन से सिदा जो कोना हेना रिटेन तोबो ngamani हेना लर्न तोबो ngamani अदुगा ओजाना हाइबे मतम दा जुगा हेना ताकप ngamani को प्रेजेंटेशन अम पीबा पीरगा ताकपगा जस्ट इचम तन वा ngang ताकप दुम खेनानी को प्रेजेंटेशन पीबा मतम दा कोना इगदब मैम दो लोइना मतम सेव तौगदबनी अदुगा अखोना डायग्राम गुम पिक्चर गुम मैम याखलकपनिना हेना ज्ञान ताबो ओइदुनी को सि पोसले अदे मथंगदा सिगी इंस्ट्रक्शनल फैसिलिटीज मैम सिना तादि कोना डाइवर्स ऑब्जेक्टिव से कोना होलिस्टिक लर्निंग अमदा पुरपंगमनी को कोना अतोप अतोप ऑब्जेक्टिव मैम से कोना होलिस्टिक कोना लर्नर की मागी डेवलपमेंट को होलिस्टिक अप्रोच तो अमदा लाकपंगमनी सि लेरे अदुगा साइंटिफिक थिंकिंग जे सिजु प्रमोट तौरकनी सिमा को अदुगा लास्ट कोना theoretical knowledge लेबा मैम दो अदुगी practical application जो कोना सिनबा हैरकनी को अदुगा लास्ट कोना कईगुम कोना प्रेजेंटेशन अमा तौता दि कोना लर्निंग जी कोना फन की एलिमेंट अमा को आसे हपचलकनी कोना अदुम खेना बनी को छात्र दा कोना लाइक ताक मतम दा प्रेजेंटेशन अमा तौर ताक पका जस्ट इचम चम ताक पका को अदु छात्र दुने हेना कोना नुंगाइबा नत्रगा फन एन्जॉयमेंट जैसे कोना प्रेजेंटेशन गुम अमा हपचलगा सिने हेना हेन बदुनी को अदुन लेरे अदुगा लास्ट कोना abstract concept से कोना फॉर्म तोबा अदुगा प्लस कोना रोड मेमोरी जे कोना रिड्यूस तोबा जा सिगी पोसे चांग जे कोना अमना हेंगत अमन हंदाबा तोगने को रोड मेमोरी दी जस्ट मेमोरी लेवल ऑफ कोना लर्निंग नटगा टीचिंग दो ले फोटो कोना abstract concept में हम फॉर्म तोबा हेंगलकने अदुगा रोड मेमोराइजेशन रोड लर्निंग जी हंदारगा समाइना मागी की एलिमेंट्स में हम ले को सि पोसे ले सी दे कोना कछु हम दरकार लेते की एलिमेंट्स को याम का है इंपोर्टेंट होय बोइदे अदु नय चौरापम हाइपे खंगो अदु सिदा तौदी जे कोना इंस्ट्रक्शनल फैसिलिटीज हाप कांदा कोना हेना कानै हाबदो अदुइ पोतो पिनिंग बगी पॉइंट गातनी को सिदा ममांग दा हाइजे को अदा सिदा मॉडल अमा लेरे को सिगी मॉडल से हम दरकार ले को सिगी मॉडल जे कोना कमाई तो गुदम हाम दम कोना करिगुमा छात्र अमना मागी नेचर दा कोना कईगुमा लागता दि को करम्बा अप्रोच सिनगा होजिगी छात्र दो अदु कमाइना कंट्रोल तो गदोगे हाबदि को कोना कमाइना हैंडल तो गदोगे हाबदि से हाइजे को सी जे कोना समाय हाय सॉरी इदा समाइना फर्स्ट से bunch of models of leadership sama hai ko sigi model sigi matung ina ko
employee gi ability amasung willingness oledana aduga mana situational leadership piba ti khajam ko aduna sida s d haba myam laini aduga s haba myam laini ko si position khajam ko sida hasina d haba sina koina magi learner dugi nature ne learner or member dugi nature ne si d haba kangu jina aduga s haba sina koina approach to be adapted koina sigi d je laita di ko d1 je koina kai guma learner amana exhibit tawta di magi nature du ulak ta di da makha da pi sona kani magi d1 jina d2 d2 jina s d1 jina s1 d2 jina s2 ko samaina oina magi koina handling tawbai pose si pose si na gadam hamni ko si ja ya mana koina employee ge da ya moimne du bu koina keno du dum sinna be ko koina like teaching learning process om sinna be ko ihana majina nature of learner learner na magi magi nature ko sina sigumba nature lakta di sigi pose pi gadam hamni ko ihana mata koina d1 da koina unable and unwilling oitadi learner je koina unable and unwilling oitadi ko moi da koina direct to godom ne direct means koina thaba ma thau jabu ko mo direct to godom adu poto to godom ko aduga unable willing oitadi sina koina coaching ko coaching means koina si like ta bujine te ko koina koina coach pi godom ne ba aduga mathang da koina able unwilling ko sida koina sida oja jina support pi godom ne aduga last da able willing oitadi koina delegated to godom ne swaina to roga koina magi kani koina learners gi magi nature da koina mari tholo paja mari jigi chana chana baja amamam je smaina pisan gadam ne ko the example na sida pi ji ko kai gum learner je kon able wa aduga unwilling wa able means koina thabak se tawbudi ngamba aduga thabak si di tawning da unwilling wa ta di ma je koina support to biraga ko ma je koina supported to biraga ma thabak se koina like pa ni khangde learning process sama tawni khangde si pose koina support torga ma je koina yani hojiki learning process da hena purakna bas mai honor gadam ne ko si project ngam bi ko adugo satra ma able to ba adugo willing to ba ko khani masala ju ngamjaba ade masala ju tawning boy ta di ko mangon da ko khana delegated some tasks pisan gadam ne delegated some tasks pisan laga magi mana hena khangi ba poto aduda hena khangna ba poto adumai sumai to bi gadam ne ha ba ko sigi model ju ma hapet mamang da hangre ko khara di kuire ko hojik kan di yam ka hena importance obi de oide si posi ma hapele aduga pekhada hangan ba jaga sa di yoksale ko sida ko na type of koina instructional facilities ngasai ni ne je koina instructional facility ni instructional facility gi magi makhan myam le ko sigi makhan myam je kari kari no have ni ko si lai amaga haibaga makhan je mana de ko adu bo koina maroina ani di dum piram gani ko si ani je kaino hakan koina audio instruction haiba mo ko adagi visual instruction haiba piram gani ko si ani je mari dum compulsory dum yaw gani adu atopa lai amna koina audio visual koina instructional facility samaina khum thona samai pi jai ko aduga sigi ni je audio ama visual ama si position khang yar audio jina koina nakong da taba ko ado visual jina mit uba ko ado ani je punjan na khona nakong mit ka smaina ani je punjan bai si potone le ju ko aduna khoigi senses organ involved to bugi matungina education technology je khona makhan hum thona khai tok pai audio haiba ma visual haiba ma audio visual instructional facility samaina hum thona khai tok pai si pose ape yeng ji ko yana ma khona audio instructional facility si na khona tabada taraga tabagi instructional facility ni ko si pose ngam me duna khoina wangang bi quality ja si je khona kana learning process yam important maram di mana direct effect le si pose ngam me aduna khoigi life ta khoigi time ja ya ma khona 50% amadi khona taraga dum spend tawgi ko si ma ngam me aduna marom ga audio media ja si akhoi da yam important akhoi day to day life ta important si khona like tak ba khatangi wanate mina kaino ngangna ba ju dai hanam ne advice pirakpa matam de ko kaino ma taba si haise si khona yam khona learning tawbagi process amni ko sina marom ga si khona audio instructional facility samai jeng tu ni ko alo sida myam lai gre ko example on piba yam myam lai sida khona language lab ko language ki lab ko audio radio set sound distribution set ko si mo myam je khona audio instructional facilities ki manung da chan be ko ade ani subu da khona visual instructional facility ko sina khona u baga mai le ko it is linked with seeing ko seeing ataka site ka mai le na ko sida de khona poster gumba flashcard chart bulletin board map model photograph मैम जैसी जगह ना visual instructional facility सिंग बे को सी तुम हंग मनी को कोई ना ऑप्शन दा समाय खर पीने पीरगा सी मैम जे को ना visual instructional facility से क्रम क्रम नो हंग को सी पोसे मा हंगी को अदो मथंग लास्ट दा को ना audio visual सिना अनी म पुंजन बको को audio जु अदो visual जु को सिना heart and sin समाय ना ओय बको सी अनी म पुंजन बको सी तना को ना
ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯊꯛꯇ ꯄꯤꯈꯤꯕ ꯑꯣꯗꯤꯑꯣꯒ ꯚꯤꯖꯨꯑꯦꯜꯒ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣ ꯚꯤꯖꯨꯑꯦꯜ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯕꯁꯤꯅ ꯍꯦꯟꯅ ꯐꯩꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏꯄꯣꯂꯔ ꯄ꯭ꯔꯣꯁꯦꯁꯅꯦ ꯂꯥꯛꯀꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣ ꯑꯣꯗꯤꯑꯣ ꯚꯤꯖꯨꯑꯦꯜ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯇꯤꯚꯦꯁꯟ ꯂꯩꯒꯅꯤ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯁ꯭ꯇꯤꯃꯨꯂꯦꯁꯟꯁꯦ ꯁꯤ ꯑꯍꯨꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣ ꯚꯤꯖꯨꯑꯦꯜ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏꯄꯣꯂꯔ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯑꯕ ꯇ꯭ꯔꯥꯏꯄꯣꯂꯔ ꯄ꯭ꯔꯣꯁꯦꯁꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯇꯤꯚꯦꯁꯟꯅꯦ ꯀ꯭ꯂꯥꯁꯤꯐꯤꯀꯦꯁꯟ ꯑꯗꯨꯒ ꯁꯤꯃꯨꯂꯦꯁꯟ ꯀꯣ ꯁ꯭ꯇꯤꯃꯨꯂꯦꯁꯟ ꯁꯨꯃꯥꯏꯅ ꯁꯤ ꯑꯍꯨꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯇ꯭ꯔꯥꯏꯄꯣꯂꯔ ꯄ꯭ꯔꯣꯁꯦꯁ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯀꯣ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣ ꯚꯤꯖꯨꯑꯦꯜ ꯑꯩꯈꯣꯏꯅ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯦ ꯂꯩꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯁꯤ ꯑꯦꯅꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟꯇꯦꯖꯁꯦ ꯎꯕꯗꯅ ꯑꯩꯈꯣꯏꯅ 87% ꯂꯩꯌꯦꯕ ꯑꯗꯨꯒ ꯇꯥꯕꯗꯅ 7% ꯂꯩꯌꯦꯕ ꯑꯗꯨꯅ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯠꯇ ꯎꯕꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯗ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯦꯜꯂꯦꯕ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯇꯦꯟꯁꯟꯁꯦ ꯑꯩꯈꯣꯏꯅ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯔꯅꯤꯡꯗ ꯏꯟꯀ꯭ꯔꯤꯁꯀꯤ ꯔꯦꯠ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤꯀꯣ ꯑꯩꯈꯣꯏꯅ ꯎꯕꯒ ꯇꯥꯕꯒ ꯌꯥꯎꯁꯜꯂꯁꯤ ꯇꯥꯕꯗꯒꯤ ꯑꯃꯨꯛ ꯎꯕꯁꯤꯅ ꯑꯩꯈꯣꯏꯅ ꯔꯤꯇꯦꯟ ꯇꯧꯕꯀꯣ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯒꯤ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯇ ꯍꯦꯟꯅ ꯈꯣꯡꯖꯦꯜ ꯌꯥꯡꯍꯟꯕꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯈꯪꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯁꯦꯁꯁꯤ ꯍꯦꯟꯒꯠꯂꯤꯀꯣ ꯑꯗ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝ ꯄꯤꯔꯦꯀꯣ ꯑꯣꯗꯤꯑꯣ ꯚꯤꯖꯨꯑꯦꯜ ꯏꯟꯁꯇ꯭ꯔꯛꯁꯟ ꯐꯦꯁꯤꯂꯤꯇꯤꯗ ꯑꯩꯈꯣꯏꯅ ꯇꯦꯂꯤꯚꯤꯖꯟ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯂꯝ ꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣ ꯚꯤꯖꯨꯑꯦꯜ ꯑꯩꯈꯣꯏꯅ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯀꯤ ꯃꯅꯨꯡꯗ ꯆꯤꯡꯕ ꯌꯥꯏꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯗ ꯐꯪꯁꯟ ꯈꯔ ꯂꯩꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯂꯥꯁꯀꯤ ꯑꯍꯨꯝꯁꯨꯕ ꯑꯣꯗꯤꯑꯣ ꯚꯤꯖꯨꯑꯦꯜ ꯏꯟꯁꯇ꯭ꯔꯛꯁꯟ ꯐꯦꯁꯤꯂꯤꯇꯤꯗ ꯉꯥꯛꯇ ꯐꯣꯀꯁ ꯇꯧꯔꯦꯀꯣ ꯍꯥꯟꯅꯒꯤ ꯀꯩꯒꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯦꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯑꯣꯗꯤꯑꯣ ꯚꯤꯖꯨꯑꯦꯜ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯀꯤ ꯃꯥꯒꯤ ꯃꯥꯒꯤ ꯐꯪꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣ ꯚꯤꯖꯨꯑꯦꯜ ꯃꯥꯒꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯇꯥꯛꯏꯕ ꯄꯣꯠ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯂꯔꯟ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯃꯣꯔ ꯀ꯭ꯂꯦꯔꯤꯇꯤ ꯑꯃꯁꯨꯡ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯤ ꯍꯦꯜꯂꯛꯀꯅꯦꯕ ꯑꯩꯈꯣꯏꯅ ꯇꯥꯛꯏꯕ ꯄꯣꯠ ꯅꯠꯇ꯭ꯔ ꯈꯪꯕꯗꯣ ꯁꯥꯇ꯭ꯔꯗꯨꯅ ꯈꯪꯕꯗꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯦꯔꯤꯇꯤ ꯋꯥꯡꯒꯅꯤ ꯑꯗꯨꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯨ ꯍꯦꯜꯂꯛꯀꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯕꯦꯇꯔ ꯑꯦꯇꯦꯟꯁꯟ ꯂꯩꯕ ꯉꯝꯒꯅꯤ ꯏꯟꯇꯔꯦꯁ ꯑꯃꯁꯨꯡ ꯔꯤꯇꯦꯟꯁꯟꯁꯤ ꯂꯩꯕ ꯉꯝꯒꯅꯤ ꯑꯗꯩ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯅ ꯐꯥꯁꯇꯔ ꯑꯦꯟ ꯀꯝꯄ꯭ꯔꯦꯟꯁꯤꯞ ꯂꯔꯅꯤꯡ ꯂꯩꯕ ꯊꯨꯅ ꯑꯃꯁꯨꯡ ꯌꯥꯝ ꯐꯖꯅ ꯈꯪꯕ ꯉꯝꯒꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯕꯦꯇꯔ ꯑꯦꯁꯦꯁ ꯀꯣ ꯑꯩꯈꯣꯏꯅ ꯈꯪꯕꯗꯣ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯅ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯄꯤꯛꯆꯔ ꯑꯃꯗ ꯑꯩꯈꯣꯏꯅ ꯀꯥꯞꯊꯣꯛ ꯇꯥꯔꯗꯤ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯤꯅ ꯑꯣꯗꯤꯑꯣ ꯚꯤꯖꯨꯑꯦꯜ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗ ꯑꯣꯗꯤꯑꯣꯁꯨ ꯌꯥꯎꯔꯒ ꯀꯥꯞꯊꯣꯛ ꯇꯥꯔꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯤ ꯑꯗꯨꯅ ꯕꯦꯇꯔ ꯑꯦꯁꯦꯁ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯥꯅ ꯎꯕ ꯈꯪꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯨꯒ ꯁꯦꯞ ꯏꯟꯁꯇ꯭ꯔꯛꯁꯟ ꯇꯥꯏꯝꯀꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗꯨꯒꯤꯁꯨ ꯃꯇꯝꯗꯨ ꯃꯌꯥꯝ ꯁꯦꯞ ꯇꯧꯋꯦꯀꯣ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯁꯨꯝ ꯇꯧꯔ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯀꯣ ꯎꯠꯄꯗꯨꯅ ꯍꯦꯟꯅ ꯐꯩꯀꯣ ꯁꯤ ꯄꯣꯠꯁꯤꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯉꯒ ꯑꯗꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯀꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯃ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯐꯩ ꯁꯨꯃꯥꯏꯅꯀꯣ ꯁꯤ ꯄꯣꯠꯁꯦ ꯃꯥꯒꯤ ꯑꯣꯗꯤꯑꯣ ꯚꯤꯖꯨꯑꯦꯜ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯀꯤ ꯃꯥꯒꯤ ꯐꯪꯁꯟ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯂꯤꯃꯤꯇꯦꯁꯟꯁꯨ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯄꯣꯠꯁꯤ ꯂꯩꯀꯣ ꯁꯤ ꯄꯣꯠꯁꯤꯗꯤ ꯅꯣꯏ ꯅꯁꯥꯅ ꯌꯦꯡꯖꯔꯣꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯦ ꯑꯃꯗ ꯑꯩꯈꯣꯏꯅ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯋꯦ ꯑꯃꯗ ꯈꯥꯏꯗꯣꯛꯄꯀꯣ ꯁꯤ ꯄꯣꯠꯁꯤ ꯑꯃ ꯌꯦꯡꯁꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯁꯟ ꯑꯣꯔ ꯁ꯭ꯂꯣ ꯑꯩꯈꯣꯏꯅ ꯁꯣꯗ ꯕꯦꯁ ꯇꯧꯔꯒ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯁꯟ ꯑꯣꯔ ꯁꯣ ꯀꯣ ꯁꯣꯗ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯎꯅ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯍꯥꯏꯕ ꯑꯃ ꯅꯟ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏꯀꯣ ꯁꯤꯒꯤ ꯇꯦꯕꯜꯁꯤ ꯁꯤꯗ ꯂꯩꯔꯤꯁꯤꯅꯤꯀꯣ ꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ A ꯊꯥꯔꯁꯤꯀꯣ ꯁꯤꯅ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤ ꯁꯤꯗ B ꯊꯥꯔꯣ ꯁꯤꯅ ꯅꯟ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯕ ꯑꯃ ꯌꯥꯎꯕ ꯍꯥꯏꯗꯤ ꯏꯃꯦꯖꯀꯨꯝꯕ ꯑꯦꯅꯤ ꯚꯤꯖꯨꯑꯦꯜ ꯑꯣꯏꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯕꯁꯦ ꯁꯤ ꯌꯥꯎ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯑꯩꯈꯣꯏꯅ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤ ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ ꯅꯟ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯕꯒꯤ ꯄꯣꯠꯁꯦ ꯌꯥꯎꯗꯕ ꯄ꯭ꯔꯣꯖꯦꯛ ꯇꯧꯕ ꯃꯤꯟꯁ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯄꯣꯠ ꯑꯃ ꯂꯩꯖꯕꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯗ ꯎꯠꯄꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯕ ꯀꯣꯏꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯇꯔꯒꯤ ꯁꯤꯒꯤ ꯄꯣꯠ ꯂꯥꯛꯏꯁꯦ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯑꯗꯨꯒ ꯅꯟ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯍꯥꯏ ꯇꯥꯔꯗꯤ ꯖꯁ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯖꯕ ꯄꯣꯠꯇꯣ ꯑꯗꯨ ꯈꯛꯇꯪꯗ ꯑꯩꯈꯣꯏꯅ ꯎꯠꯄ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯟ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯇꯦꯠꯇ ꯌꯥꯎꯗꯦ ꯁꯤꯗ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯐꯤꯂꯝ ꯁ꯭ꯂꯥꯏꯠ ꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯁ꯭ꯂꯥꯏꯠꯇꯨꯅꯤꯀꯣ ꯑꯣꯚꯔꯍꯦꯗ ꯄ꯭ꯔꯣꯖꯦꯛꯇꯔ ꯑꯗꯒꯤ ꯁꯤꯗ ꯏꯄꯤꯗꯤ ꯁ꯭ꯀꯣꯞ ꯀꯣ ꯑꯗꯒꯤ ꯁꯤ ꯚꯤꯗꯤꯑꯣ ꯄ꯭ꯔꯣꯖꯦꯛꯇꯔ ꯑꯗ ꯐꯤꯂꯝ ꯁ꯭ꯇ꯭ꯔꯤꯞ ꯀꯣ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯗ ꯃꯅꯨꯡ ꯆꯜꯂꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯅꯟ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯑꯩꯈꯣꯏꯅ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯦ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯁꯤꯗ ꯒ꯭ꯔꯥꯐꯤꯛ ꯍꯥꯏꯕ ꯑꯃ ꯗꯤꯁꯄ꯭ꯂꯦ ꯕꯣꯔꯗ ꯍꯥꯏꯕ ꯑꯃ 3D ꯍꯥꯏꯕ ꯑꯃ ꯑꯣꯗꯤꯑꯣ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯦꯛꯇꯤꯚꯤꯇꯤ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯃꯈꯜ ꯃꯌꯥꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈ꯭ꯔꯦꯀꯣ ꯁꯤ ꯌꯦꯡꯁꯤꯀꯣ ꯒ꯭ꯔꯥꯐꯤꯛ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯌꯦꯛꯁꯟꯕ ꯈꯣꯠꯆꯟꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕꯗ ꯈꯔ ꯂꯩꯕ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤꯗ ꯒ꯭ꯔꯥꯐꯤꯛꯇ ꯑꯩꯈꯣꯏꯅ ꯆꯥꯔꯠꯀꯨꯝꯕ ꯁꯦꯝꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯕꯤ ꯇꯧꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗ ꯆꯥꯔꯠꯀꯨꯝꯕ ꯁꯦꯝ ꯈꯣꯠꯇꯅ ꯃꯌꯥꯝ ꯇꯧꯕꯗꯨꯅꯤꯀꯣ ꯆꯥꯔꯠ ꯁꯦꯝꯕ ꯌꯥꯏ ꯐ꯭ꯂꯥꯁ ꯀꯥꯔꯠ ꯀꯣ ꯄꯣꯁꯇꯔ
ꯄꯤꯛꯆꯔ ꯑꯦꯟ ꯐꯣꯇꯣꯒ꯭ꯔꯥꯐ ꯎꯠꯄ ꯌꯥꯏꯀꯣ ꯁꯥꯇ꯭ꯔꯁꯦꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯗꯨꯒ ꯒ꯭ꯔꯥꯐ ꯎꯠꯄ ꯌꯥꯏ ꯑꯗꯨꯒ ꯃꯦꯞ ꯗꯥꯏꯒ꯭ꯔꯥꯝ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯐꯤꯛꯀꯤ ꯃꯅꯨꯡꯗ ꯆꯜꯂꯤꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯃꯨꯛ ꯗꯤꯁꯄ꯭ꯂꯦ ꯕꯣꯔꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯔ ꯆꯥꯎꯅ ꯃꯤꯉꯣꯟꯗ ꯎꯠꯅꯕ ꯁꯥꯇ꯭ꯔꯈꯩꯗ ꯎꯠꯅꯕ ꯀꯥꯡꯕꯨꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯍ꯭ꯋꯥꯏꯠ ꯕꯣꯔꯗ ꯀꯣ ꯕ꯭ꯂꯦꯛ ꯕꯣꯔꯗ ꯀꯣ ꯁꯤ ꯍꯥꯟꯅ ꯍ꯭ꯋꯥꯏꯠ ꯕꯣꯔꯗ ꯕ꯭ꯂꯦꯛ ꯕꯣꯔꯗ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯃꯦ ꯍꯧꯖꯤꯛꯅ ꯍ꯭ꯋꯥꯏꯠ ꯕꯣꯔꯗ ꯂꯣꯏ ꯁꯤꯖꯤꯟꯅꯔꯦ ꯑꯗꯒꯤ ꯕꯨꯂꯦꯇꯤꯟ ꯕꯣꯔꯗ ꯑꯗꯒꯤ ꯐꯦꯅꯦꯜ ꯕꯣꯔꯗ ꯀꯣ ꯃꯦꯒꯅꯦꯇꯤꯛ ꯕꯣꯔꯗ ꯑꯗꯨꯒ ꯄꯤꯛ ꯕꯣꯔꯗ ꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ 3Dꯗ ꯑꯩꯈꯣꯏꯅ ꯃꯣꯗꯦꯜ ꯃꯣꯛꯑꯞ ꯑꯣꯕꯖꯦꯛꯇꯤቭ ꯁ꯭ꯄꯥꯏꯁꯤꯃꯦꯟ ꯀꯣ ꯑꯩꯈꯣꯏꯅ ꯕꯥꯏꯑꯣꯂꯣꯖꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯥꯏꯁꯤꯃꯦꯟ ꯃꯌꯥꯝ ꯊꯝꯕꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯅꯤ ꯑꯗꯩ ꯄꯄꯦꯠ ꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯂꯩꯕ ꯌꯥꯏ ꯑꯣꯗꯤꯑꯣꯗ ꯇꯥꯕ ꯌꯥꯕꯗꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯔꯦꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯗꯤꯖꯤꯇꯦꯜ ꯑꯣꯗꯤꯑꯣ ꯄꯤꯌꯔ ꯇꯦꯂꯤꯚꯤꯖꯟ ꯀꯣ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯇꯦꯂꯤꯐꯣꯟ ꯑꯦꯟ ꯃꯣꯕꯥꯏꯜ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯏꯀꯣ ꯁꯤꯈꯣꯏꯅ ꯚꯤꯖꯨꯋꯦꯜꯒꯤꯁꯨ ꯑꯃ ꯍꯥꯞꯄ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯄꯣꯠꯁꯤꯃ ꯂꯩ ꯑꯗꯣ ꯃꯊꯪ ꯑꯦꯛꯇꯤꯚꯤꯇꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯅ ꯐꯤꯜ ꯇ꯭ꯔꯤꯞ ꯆꯠꯄ ꯀꯣ ꯑꯩꯈꯣꯏꯅ ꯁ꯭ꯇꯗꯤ ꯇꯨꯔꯅꯦ ꯆꯠꯄꯀꯣ ꯑꯗꯩ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯇꯦꯁꯟ ꯑꯩꯈꯣꯏꯅ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯇꯧꯔꯤ ꯃꯌꯥꯝ ꯀꯣ ꯑꯗꯩ ꯗꯔꯃꯥꯇꯤꯛꯁ ꯀꯣ ꯁꯤꯒꯨꯝꯕ ꯑꯗꯩ ꯇꯤꯆꯤꯡ ꯃꯦꯆꯤꯟ ꯑꯗꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯌꯥꯝ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯤꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯪꯒꯟꯕꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯑꯩꯈꯣꯏꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯐꯦꯁꯤꯂꯤꯇꯤꯁꯦ ꯁꯤꯗꯒꯤ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯉꯤꯀꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏ ꯅꯟ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯀꯥꯡꯕꯨꯁꯦ ꯁꯤꯗꯤ ꯀꯣꯏꯁꯟ ꯀꯌꯥ ꯍꯪꯗꯦꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯀꯥꯡꯕꯨꯗꯒꯤ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯉꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯀꯥꯡꯕꯨꯁꯦ ꯈꯤꯇꯪ ꯗꯤꯇꯦꯜꯗ ꯆꯪꯈꯤꯁꯤꯀꯣ ꯁꯤꯃ ꯂꯩ ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯄꯤꯁꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯚꯤꯖꯨꯋꯦꯜ ꯑꯩꯈꯣꯏꯅ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯃꯦꯖ ꯑꯃ ꯀꯣ ꯁꯤ ꯈꯪꯖꯤꯟꯕꯤꯌꯨꯀꯣ ꯀꯔꯤꯒꯨꯝꯕ ꯏꯃꯦꯖ ꯑꯃ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯏꯃꯦꯖ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯚꯤꯖꯨꯋꯦꯜ ꯑꯣꯏꯕ ꯌꯥꯏꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯃꯦꯖ ꯑꯃꯗꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯏꯃꯦꯖ ꯅꯠꯇ꯭ꯔꯒ ꯚꯤꯖꯨꯋꯦꯜ ꯑꯣꯏꯒꯗꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯎꯟ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯗꯔꯀꯥꯔ ꯂꯩꯇꯦꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅꯀꯣ ꯏꯃꯦꯖ ꯑꯃ ꯍꯥꯏꯔꯁꯤꯀꯣ ꯏꯃꯦꯖ ꯑꯃ ꯅꯠꯇ꯭ꯔꯒ ꯚꯤꯖꯨꯋꯦꯜ ꯑꯃ ꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯦꯒꯅꯤꯐꯥꯏ ꯇꯧꯕ ꯃꯦꯒꯅꯤꯐꯥꯏ ꯇꯧꯕ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯆꯥꯎꯍꯜꯂꯒ ꯎꯍꯟꯕ ꯁꯤ ꯈꯪꯖꯟꯕꯤꯌꯨꯀꯣ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯇꯦꯠꯁꯤꯗ ꯇꯧꯔꯤꯁꯤ ꯀꯩꯝ ꯅꯠꯇꯦ ꯏꯃꯦꯖ ꯑꯃ ꯅꯠꯇ꯭ꯔꯒ ꯚꯤꯖꯨꯋꯦꯜ ꯑꯃ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯍꯜꯂꯒꯀꯣ ꯁꯤ ꯁꯀ꯭ꯔꯤꯟ ꯑꯃꯗ ꯀꯥꯞꯊꯣꯛꯄ ꯁꯀ꯭ꯔꯤꯟꯁꯦ ꯑꯩꯈꯣꯏꯅ ꯗꯥꯔꯛ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯤꯃꯤ ꯗꯥꯔꯛ ꯑꯣꯏꯕ ꯁꯀ꯭ꯔꯤꯟ ꯑꯃꯗꯀꯣ ꯆꯥꯎꯍꯜꯂꯒ ꯎꯍꯟꯕꯗꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯉꯁꯥꯏꯗꯩ ꯍꯥꯏꯁꯦ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯍꯥꯏꯁꯦꯀꯣ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯚꯤꯖꯨꯋꯦꯜ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁ ꯍꯥꯏꯁꯦꯀꯣ ꯁꯤ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯚꯤꯖꯨꯋꯦꯜ ꯏꯟꯁꯇ꯭ꯔꯛꯁꯟ ꯐꯦꯁꯤꯂꯤꯇꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛꯁꯨ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏꯀꯣ ꯄ꯭ꯔꯣꯖꯦꯛꯇꯦꯠ ꯚꯤꯖꯨꯋꯦꯜ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯄ꯭ꯔꯣꯖꯦꯛꯁꯟ ꯍꯥꯏꯕ ꯑꯃ ꯁꯤꯅ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯀꯥꯞꯄꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯁ꯭ꯂꯥꯏꯠ ꯐꯤꯂꯝ ꯄ꯭ꯔꯣꯖꯦꯛꯇꯔ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛ ꯄ꯭ꯔꯣꯖꯦꯛꯇꯔ ꯑꯗꯨꯒ ꯏꯟꯗꯥꯏꯔꯦꯛꯁꯤꯅ ꯑꯣꯚꯔꯍꯦꯗ ꯄ꯭ꯔꯣꯖꯦꯛꯇꯔ ꯀꯣ ꯁꯨꯃꯥꯏꯅꯀꯣ ꯑꯗꯩ ꯃꯊꯪꯗ ꯔꯤꯐ꯭ꯂꯦꯛꯇꯦꯠ ꯄ꯭ꯔꯣꯖꯦꯛꯇꯔꯁꯤꯅ ꯑꯩꯈꯣꯏꯅ ꯑꯣꯄꯦꯛ ꯄ꯭ꯔꯣꯖꯦꯛꯇꯔ ꯑꯃꯁꯨꯡ ꯏꯄꯤꯗꯤꯁꯀꯣꯞ ꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯏꯟꯗꯥꯏꯔꯦꯛ ꯑꯣꯏꯕ ꯁꯤ ꯈꯪꯖꯤꯟꯕꯤꯀꯣ ꯑꯃꯅ ꯗꯥꯏꯔꯦꯛ ꯍꯥꯏꯕ ꯑꯃꯅ ꯏꯟꯗꯥꯏꯔꯦꯛ ꯍꯥꯏꯕ ꯑꯃꯅ ꯔꯤꯐ꯭ꯂꯦꯛꯇꯦꯠ ꯍꯥꯏꯕꯀꯣ ꯁꯤ ꯔꯤꯐ꯭ꯂꯦꯛꯇꯦꯠ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯒꯤ ꯑꯅꯤꯁꯦ ꯁꯤꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯀꯣ ꯑꯩꯈꯣꯏꯅ ꯏꯟꯗꯥꯏꯔꯦꯛꯀ ꯔꯤꯐ꯭ꯂꯦꯛꯇꯦꯠꯀ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯄꯦꯛ ꯄ꯭ꯔꯣꯖꯦꯛꯇꯔꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯄ꯭ꯔꯣꯖꯦꯛꯇꯔꯅꯣ ꯍꯪꯉꯛꯄ ꯌꯥꯏ ꯑꯗꯨꯒ ꯑꯣꯞꯁꯟꯗ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯅꯤ ꯏꯟꯗꯥꯏꯔꯦꯛꯅꯤ ꯔꯤꯐ꯭ꯂꯦꯛꯇꯤꯞꯅꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃ ꯍꯥꯞꯆꯤꯜꯂꯒꯀꯣ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯁꯤ ꯃꯃꯥꯡꯗ ꯍꯪꯈ꯭ꯔꯦ ꯈꯔꯗꯤ ꯀꯨꯏꯔꯦ 2011 ꯅꯠꯇꯦ 2021 ꯑꯗꯨꯋꯥꯏꯗ ꯍꯪꯈꯤꯕ ꯃꯥꯜꯂꯤꯀꯣ ꯁꯤꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯊꯦꯡꯅꯈ꯭ꯔꯦꯀꯣ ꯁꯤꯒꯨꯝꯕ ꯄꯣꯠꯇ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯗ ꯄꯤꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯇꯦꯠꯇ ꯄꯤꯈꯤꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯁꯦ ꯈꯤꯇꯪ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯍꯤꯌꯥꯔ ꯑꯃꯗ ꯁ꯭ꯂꯥꯏꯠ ꯅꯣꯏ ꯑꯗꯨꯝ ꯈꯪꯉꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟꯂꯤ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯇ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯂꯥꯏꯠ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁ꯭ꯂꯥꯏꯠ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗ꯭ꯔꯦꯀꯣ ꯁ꯭ꯂꯥꯏꯠꯁꯦ ꯀꯩꯅꯣ ꯁ꯭ꯂꯥꯏꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯊ꯭ꯔꯨ ꯄꯤꯛꯆꯔꯅꯦꯕ ꯑꯩꯈꯣꯏꯅ ꯄꯤꯛꯆꯔꯁꯤ ꯎꯕ ꯀꯣ ꯑꯩꯈꯣꯏꯅ ꯁꯀ꯭ꯔꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯏ ꯐꯤ ꯑꯣꯏꯕ ꯌꯥꯏ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯏꯀꯣ ꯃꯣꯏꯒꯤ ꯗꯥꯛ ꯅꯠꯇ꯭ꯔꯒ ꯁꯤꯃꯤ ꯗꯥꯛ ꯑꯣꯏꯕ ꯁ꯭ꯀꯤꯜ ꯑꯃꯗꯀꯣ ꯁꯤ ꯊ꯭ꯔꯨ ꯄꯤꯛꯆꯔꯅꯦꯕ ꯑꯩꯈꯣꯏꯅ ꯁ꯭ꯂꯥꯏꯗꯠꯇ ꯇꯧꯔꯤꯁꯦ ꯁꯤ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯤꯟ ꯑꯣꯏꯕ ꯂꯥꯏꯠ ꯑꯃ ꯁꯤꯗ ꯃꯉꯣꯟꯗ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯁ꯭ꯂꯥꯏꯠꯁꯤꯗ ꯎꯕꯅꯦ ꯑꯗꯨꯅ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯀ꯭ꯔꯤꯟ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯍ꯭ꯋꯥꯏꯠ ꯋꯥꯜꯗ ꯑꯩꯈꯣꯏꯅ ꯇꯥꯍꯜꯂꯁꯨ ꯌꯥꯏꯀꯣ ꯁꯤꯒꯤ ꯁ꯭ꯂꯥꯏꯠꯀꯤ ꯄꯣꯠꯁꯦ ꯁꯤꯅꯤ ꯂꯩꯁꯦ ꯑꯗ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯁꯤꯖꯤꯟꯅꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯅ 35 mm ꯐꯤꯂꯝ ꯀꯣ ꯁꯤꯗ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁ꯭ꯂꯥꯏꯠꯀꯤ ꯇꯥꯅꯕꯁꯦ ꯍꯣꯠꯅꯔꯝꯃꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯔꯗꯕꯣꯔꯗ ꯑꯃꯁꯨꯡ ꯄ꯭ꯂꯥꯁꯇꯤꯛ ꯐ꯭ꯔꯦꯝꯗ ꯆꯜꯂꯒ ꯁꯨꯃꯥꯏꯅ ꯇꯥꯅꯕ ꯍꯣꯠꯅꯔꯝꯃꯤꯀꯣ ꯑꯗꯨꯅ ꯁ꯭ꯂꯥꯏꯠꯁꯦ ꯑꯩꯈꯣꯏꯅ ꯀꯩꯀꯩꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕꯗ ꯁꯦꯃꯤꯅꯥꯔꯒꯨꯝꯕꯗ ꯋꯥꯔꯛꯁꯣꯞ ꯃꯤꯇꯤꯡ ꯀꯟꯐ꯭ꯔꯦꯟꯁ ꯀꯦꯝꯄꯦꯟ ꯑꯦꯛꯖꯤꯕꯤꯁꯟ ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯇꯁꯨ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯀꯣ ꯁꯤꯒꯤ ꯁ꯭ꯂꯥꯏꯠꯁꯦ ꯁꯤ ꯌꯥꯝ ꯗꯔꯀꯥꯔꯅꯤꯀꯣ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯀꯃꯟꯂꯤ ꯌꯨꯁ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯚꯤꯖꯨꯋꯦꯜ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁ ꯑꯃꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨ ꯃꯊꯪꯗ ꯑꯣꯚꯔꯍꯦꯗ ꯄ꯭ꯔꯣꯖꯦꯛꯇꯔ ꯁꯤꯅ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯁꯤꯖꯤꯟꯅꯕꯅꯤꯀꯣ ꯑꯣꯚꯔꯍꯦꯗ ꯄ꯭ꯔꯣꯖꯦꯛꯇꯔ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯩꯈꯣꯏꯅ ꯆꯦ ꯈꯔꯁꯦ ꯑꯩꯈꯣꯏꯅ ꯚꯤꯖꯨꯋꯦꯜ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯏꯃꯦꯖ ꯑꯣꯏꯕ ꯌꯥꯏ ꯚꯤꯖꯨꯋꯦꯜ ꯈꯔꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯕ ꯆꯦ ꯑꯃꯗ ꯅꯝꯕꯅꯦꯕ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯕ ꯆꯦ ꯑꯃꯁꯦ ꯅꯝꯕꯁꯤꯒ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯦ ꯑꯩꯈꯣꯏꯅ
ꯂꯥꯏꯠ ꯀꯥꯞꯁꯜꯂꯦꯗꯅ ꯁꯤꯒꯤ ꯂꯥꯏꯠꯁꯦ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯀꯥꯞꯊꯣꯔꯛꯄ ꯄꯣꯠꯇꯨꯅꯦꯕ ꯑꯩꯈꯣꯏꯅ ꯑꯣꯚꯔꯍꯦꯗ ꯄ꯭ꯔꯣꯖꯦꯛꯇꯔ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯀꯣꯛꯀꯤ ꯃꯊꯛꯇ ꯄꯥꯜꯂꯦꯅ ꯑꯩꯈꯣꯏꯅ ꯑꯣꯚꯔꯍꯦꯗ ꯄ꯭ꯔꯣꯖꯦꯛꯇꯔ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯦꯝ ꯌꯨꯗ ꯀꯩꯗ ꯄꯥꯜꯂꯤꯕ ꯈꯣꯠꯂꯤꯕꯗꯣ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯑꯣꯚꯔꯍꯦꯗꯁꯦ ꯅꯠꯇꯦꯀꯣ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯊꯥꯏꯅꯒꯤ ꯑꯣꯏꯕ ꯀꯣ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯩꯈꯣꯏꯅ ꯁꯤꯠ ꯑꯃꯗ ꯅꯝꯃꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯁꯀ꯭ꯔꯤꯟꯗ ꯇꯥꯍꯟꯅꯤꯡꯉꯤ ꯄꯣꯠꯇꯣ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯁꯤꯠ ꯑꯃꯗ ꯅꯝꯃꯒ ꯁꯤꯒꯤ ꯄꯣꯠꯇꯣ ꯃꯩ ꯀꯥꯞꯁꯤꯜꯂꯀꯥꯟꯗ ꯃꯩꯗꯨꯅ ꯇꯧꯔꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯍꯜꯂꯒ ꯎꯕꯗꯨꯅꯤꯀꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯣꯛꯀꯤ ꯃꯊꯛꯇ ꯄꯥꯜꯂꯦꯅ ꯑꯩꯈꯣꯏꯅ ꯑꯣꯚꯔꯍꯦꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯇꯔ ꯍꯥꯏꯈꯤꯕ ꯋꯥꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯚꯔꯍꯦꯗꯁꯤꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯅꯔꯤꯁꯤꯒ ꯀꯩꯝ ꯃꯩ ꯂꯩꯅꯗꯦꯀꯣ ꯁꯤꯕꯨ ꯈꯪꯖꯟꯕꯤꯌꯨꯀꯣ ꯁꯤꯗ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ overhead projector ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯇꯦꯂꯤꯚꯤꯖꯟ ꯐꯤꯂꯝꯗ ꯀꯥꯞꯄ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯗꯤ ꯅꯠꯇꯦ ꯁꯤꯗꯤ ꯊꯥꯏꯅꯒꯤ ꯃꯃꯤꯡ ꯄꯤꯈꯤꯕꯩ ꯈꯛꯇꯅꯤ ꯊꯥꯏꯅꯒꯤ ꯃꯃꯤꯡ ꯄꯤꯈꯤꯕ ꯈꯛꯇꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯅꯠꯇꯦꯀꯣ ꯁꯤꯅ ꯊꯥꯏꯅꯒꯤ ꯇꯣꯉꯥꯟꯅ ꯃꯊꯛꯇ ꯄꯥꯜꯂꯦꯅ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯄꯤꯈꯤꯕ ꯈꯛꯇꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯁꯤꯠ ꯑꯃ ꯗꯔꯀꯥꯔ ꯂꯩꯀꯣ ꯆꯦ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏꯀꯣ ꯐꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯎꯠꯅꯤꯡꯉꯤꯕ ꯚꯤꯖꯨꯋꯦꯜꯗꯣ ꯏꯃꯦꯖꯇꯣ ꯑꯗꯨꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯑꯃ ꯇꯧꯒꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯀ꯭ꯔꯤꯟꯒꯨꯝꯕ ꯋꯥꯜ ꯑꯃꯗꯀꯣ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯒ ꯂꯥꯏꯠ ꯀꯥꯞꯁꯜꯂꯒ ꯄ꯭ꯔꯣꯖꯦꯛ ꯇꯧꯍꯟꯕ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯁꯤꯠ ꯑꯃ ꯁꯤꯖꯤꯟꯅꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯒ꯭ꯂꯥꯁ ꯁꯔꯐꯦꯁꯁꯦ ꯁꯤ ꯗꯔꯀꯥꯔ ꯂꯩꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯔꯔ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯩꯈꯣꯏꯅ ꯅꯣꯏ ꯑꯗꯨꯝ ꯀ꯭ꯂꯥꯁ 9 10ꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯇꯝꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ ꯏꯃꯦꯖ ꯑꯃ ꯆꯥꯎꯊꯣꯛꯍꯟꯕ ꯄꯤꯛꯁꯟꯍꯟꯕ ꯃꯌꯥꯝ ꯇꯝꯈ꯭ꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯦꯟꯁꯀꯨꯝꯕ ꯁꯤꯖꯤꯟꯅꯔꯒ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯃꯥꯒꯤ ꯑꯣꯏꯕ ꯄꯣꯠꯇꯣ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕ ꯁꯤꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯍꯜꯂꯒ ꯖꯒꯥ ꯑꯝꯗꯀꯣ ꯑꯩꯈꯣꯏꯅ ꯎꯠꯊꯣꯛꯄ ꯄꯣꯠꯇꯨꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯚꯔꯍꯦꯗ ꯄ꯭ꯔꯣꯖꯦꯛꯇꯔ ꯍꯥꯏꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯁ꯭ꯂꯥꯏꯠ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯃꯥꯡꯗ ꯍꯥꯟꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯤꯖꯤꯟꯅꯈꯤꯗ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯝꯃꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯊꯥꯏꯅꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝ ꯑꯃꯀꯣ ꯁꯤꯒꯤ ꯑꯣꯚꯔꯍꯦꯗ ꯄ꯭ꯔꯣꯖꯦꯛꯇꯔꯁꯦ ꯁꯤ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯑꯅꯧꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯀꯩꯁꯨ ꯁꯤꯖꯤꯟꯅꯗ꯭ꯔꯦꯀꯣ ꯁꯤ ꯄꯣꯠꯁꯤ ꯍꯥꯏꯐꯦꯠ ꯂꯩꯀꯣ ꯁꯤ ꯏꯖꯨꯀꯦꯁꯅꯦꯜ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯦꯟ ꯍꯦꯜꯊ ꯄ꯭ꯔꯣꯖꯦꯛꯇꯔ ꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯄꯥꯏꯕ ꯄꯨꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯇꯔ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯅ ꯑꯩꯈꯣꯏꯅ ꯐꯣꯟꯗꯒꯤ ꯀꯦꯃꯦꯔꯥꯗꯩꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯇꯔ ꯑꯣꯟꯕ ꯌꯥꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯀꯥꯞꯄ ꯌꯥꯕ ꯃꯌꯥꯝ ꯂꯩꯀꯣ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯅꯤꯀꯣ ꯑꯗꯩ ꯃꯊꯪ ꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯃꯣꯜꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯠꯇ ꯄꯨꯕ ꯌꯥꯕꯁꯤ ꯌꯥꯏꯀꯣ ꯑꯗꯩ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯄ꯭ꯔꯣꯖꯦꯛꯇꯔ ꯁꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯁꯤꯖꯤꯟꯅꯩꯕ ꯑꯩꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯝ ꯌꯨꯗꯒ ꯂꯩꯕ ꯈꯣꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛꯇꯔ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯄ꯭ꯔꯣꯖꯦꯛꯇꯔ ꯉꯥꯛꯇꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯆꯤꯡꯗꯣꯏꯅꯤꯀꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯀꯃꯟꯂꯤ ꯂꯩꯅꯩ ꯄꯣꯠꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯄ꯭ꯔꯣꯖꯦꯛꯇꯔꯅꯤꯀꯣ ꯑꯗꯣ ꯍꯥꯟꯅꯒꯤ ꯄ꯭ꯔꯣꯖꯦꯛꯇꯔꯗꯤ ꯖꯁ ꯏꯃꯦꯖ ꯈꯛꯇꯅꯤ ꯌꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗ ꯌꯥꯔꯛꯑꯕ ꯄꯣꯠꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯑꯣꯄꯦꯛ ꯄ꯭ꯔꯣꯖꯦꯛꯇꯔ ꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯀꯣ ꯏꯄꯤꯗꯤ ꯁ꯭ꯀꯣꯞ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯏꯄꯤꯁꯀꯣꯞ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯂꯩꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯦꯕꯜꯒꯨꯝꯕ ꯑꯃ ꯂꯩꯗꯣꯏꯅꯦꯕꯀꯣ ꯇꯦꯕꯜꯒꯨꯝꯕꯁꯤꯗ ꯅꯪꯅ ꯑꯦꯅꯤ ꯄꯣꯠ ꯑꯃ ꯊꯝꯕꯁꯦ ꯀꯣ ꯑꯦꯅꯤ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯣꯚꯔꯍꯦꯗꯠꯇꯨꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕ ꯁꯤꯠꯇ ꯇꯧꯕꯅꯤ ꯁꯤꯒꯤꯁꯤꯅ ꯑꯣꯄꯦꯛ ꯄ꯭ꯔꯣꯖꯦꯛꯇꯔ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯇꯦꯕꯜꯒꯨꯝꯕ ꯑꯃ ꯂꯩꯔꯅꯤꯀꯣ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯅ ꯅꯪ ꯄꯣꯠ ꯑꯃ ꯊꯝꯗꯣꯏꯅꯦꯕ ꯅꯪꯅ ꯄꯣꯠ ꯊꯝꯃꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯍꯜꯂꯒ ꯎꯍꯟꯗꯣꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯊꯝꯕ ꯌꯥꯏ ꯂꯥꯏꯔꯤꯛꯀꯤ ꯄꯦꯖ ꯊꯝꯕ ꯌꯥꯏ ꯑꯗꯨꯒ ꯗ꯭ꯔꯣꯌꯤꯡ ꯑꯃ ꯍꯦꯛꯇ ꯅꯣꯏꯅ ꯌꯦꯛꯂꯛꯄ ꯗ꯭ꯔꯣꯌꯤꯡ ꯊꯝꯕ ꯌꯥꯏ ꯃꯦꯞꯀꯨꯝꯕ ꯊꯝꯖꯤꯜꯂꯒ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤ ꯎꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯀꯣ ꯌꯥꯝ ꯆꯥꯎꯅ ꯎꯍꯜꯂꯛꯄ ꯌꯥꯕꯀꯣ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛꯇꯔꯗꯣ ꯑꯩꯈꯣꯏꯅ ꯑꯣꯄꯦꯛ ꯄ꯭ꯔꯣꯖꯦꯛꯇꯔ ꯁꯤ ꯑꯩꯈꯣꯏꯅ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯅ ꯃꯦꯅꯨꯋꯦꯜ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯄꯣꯠꯅ ꯀꯩꯅꯣ ꯁꯥꯕ ꯉꯥꯛꯇꯅꯤ ꯗꯤꯖꯤꯇꯦꯜꯒꯤ ꯑꯝꯇ ꯅꯠꯇꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯣꯄꯦꯛ ꯄ꯭ꯔꯣꯖꯦꯛꯇꯔ ꯁꯤ ꯊꯥꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯄꯣꯠꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯐꯤꯂꯝ ꯏꯁꯇ꯭ꯔꯤꯞ ꯍꯥꯏꯁꯤꯗꯤ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯀꯩꯅꯣ ꯀꯥꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗꯨꯅꯤꯀꯣ ꯅꯣꯏ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯝꯃꯅꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯅ ꯅꯦꯒꯦꯇꯤꯞ ꯑꯃ ꯂꯩꯕꯗꯨ ꯈꯪꯉꯤꯗꯅ ꯑꯗꯨꯒꯤ ꯅꯦꯒꯦꯇꯤꯞꯇꯒꯤ ꯑꯩꯈꯣꯏꯅ ꯏꯁꯇ꯭ꯔꯤꯛ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯏꯃꯦꯖꯁꯦ ꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯏꯁꯇ꯭ꯔꯤꯞ ꯀꯧꯏꯀꯣ ꯅꯣꯏ ꯊꯦꯡꯅꯔꯝꯒꯅꯤꯀꯣ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯀꯥꯞꯄꯗ ꯑꯩꯈꯣꯏꯅ ꯅꯦꯒꯦꯇꯤꯞ ꯑꯃ ꯂꯩꯕꯗꯣꯀꯣ ꯑꯃꯨꯕꯅ ꯑꯉꯧꯕ ꯑꯉꯧꯕꯅ ꯑꯃ ꯃꯥꯒꯤ ꯀꯩꯅꯣ ꯀꯟꯇ꯭ꯔꯥꯁ ꯆꯠꯂꯒ ꯂꯩꯕꯗꯣꯀꯣ ꯑꯣꯟꯅꯕ ꯆꯠꯂꯒ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯏꯁꯇ꯭ꯔꯤꯞꯇ ꯑꯩꯈꯣꯏꯅ ꯏꯃꯦꯖ ꯑꯣꯟꯊꯣꯛꯅꯕ ꯁꯤꯖꯤꯟꯅꯕꯒꯤ ꯃꯦꯊꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯁꯤꯗ ꯐꯤꯂꯝ ꯏꯁꯇ꯭ꯔꯤꯞ ꯍꯥꯏꯁꯦꯀꯣ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨ ꯗꯔꯀꯥꯔ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯅ ꯗꯤꯚꯤꯗꯤꯁ ꯃꯌꯥꯝ ꯑꯃꯀꯣ ꯁꯤꯗ ꯑꯣꯏꯅ ꯑꯌꯥꯝꯕ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯁꯤ ꯄꯣꯠꯁꯤꯅ ꯍꯥꯏꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯁꯇ꯭ꯔꯛꯁꯅꯦꯜ ꯐꯦꯁꯤꯂꯤꯇꯤꯁꯀꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯣꯏꯔꯦꯀꯣ ꯌꯥꯝ ꯃꯨꯟꯅ ꯈꯪꯖꯤꯜꯂꯧ ꯇꯥꯔꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯥꯟꯅꯕ ꯂꯩꯇꯦꯀꯣ ꯁꯤꯒꯤ ꯇꯔꯨꯛꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯁ꯭ꯋꯥꯏ ꯖꯒꯥꯗꯩ ꯑꯗꯨꯝ ꯀꯣꯏꯁꯟ ꯑꯗꯨꯝ ꯍꯪꯉꯛꯀꯅꯤꯀꯣ ꯍꯣꯔꯦꯟ ꯃꯈꯥꯗꯁꯨ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯨꯝꯕ ꯉꯝꯅ ꯍꯣꯠꯅꯁꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯁꯀꯤꯁꯦ ꯇꯤꯞ ꯐꯣꯔ ꯀ꯭ꯂꯥꯁꯔꯨꯝ ꯃꯦꯅꯦꯖꯃꯦꯟꯁꯦ ꯁꯤꯗꯤ ꯑꯦꯛꯁꯇ꯭ꯔꯥꯅꯤ ꯁꯤꯗꯤ ꯑꯦꯛꯁꯇ꯭ꯔꯥ ꯃꯤꯟꯁ ꯁꯤꯗ ꯀꯩꯁꯨ ꯌꯥꯝ ꯌꯥꯎꯗꯦꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯤꯁꯨ ꯅꯣꯏ ꯈꯔ ꯇꯝꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝ ꯃꯦꯅꯦꯖꯃꯦꯟꯗ ꯀꯃꯥꯏꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯈꯔ ꯇꯝꯕꯅꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯁꯤꯗ ꯆꯞ ꯃꯥꯟꯅꯩ ꯁꯤꯗ ꯍꯥꯏꯁꯤꯀꯣ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯀ꯭ꯂꯥꯁ ꯑꯃ ꯂꯧꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯃꯤꯁꯕꯤꯍꯦꯞ ꯇꯧꯔꯛꯀꯅꯤ ꯁꯥꯇ꯭ꯔ ꯈꯔꯗꯤ ꯃꯤꯁꯕꯤꯍꯦꯞ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜꯂꯤ ꯑꯩꯈꯣꯏꯅ
ꯀ꯭ꯂꯥꯁ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯃꯤ 10 ꯅꯠꯇ꯭ꯔ 30 ꯑꯃ ꯀ꯭ꯂꯥꯁ ꯂꯧꯕ ꯃꯇꯝꯗ ꯁꯥꯇ꯭ꯔ ꯈꯔꯗꯤ ꯃꯤꯁꯕꯤꯍꯦꯕ ꯃꯤꯟꯁ ꯂꯝ ꯍꯦꯟꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯃꯤ ꯌꯥꯝꯃꯗꯤ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯀꯣ ꯁꯤ ꯃꯤꯁꯕꯤꯍꯦꯕ ꯇꯧꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯣꯖꯥꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯤꯗ ꯇꯧꯗꯣꯏꯁꯤꯀꯣ ꯕꯦꯇꯔ ꯀ꯭ꯂꯥꯁꯔꯨꯝ ꯃꯦꯅꯦꯖꯃꯦꯟ ꯁꯤ ꯂꯥꯛꯏꯁꯤꯀꯣ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇ ꯑꯃꯨꯛ ꯂꯥꯛꯑꯗꯣꯏꯅꯤꯀꯣ ꯑꯣꯖꯥꯅ ꯁꯥꯇ꯭ꯔꯁꯦ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕ ꯍꯥꯏꯕꯅꯤꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯤꯖꯤꯀꯦꯜ ꯑꯃꯁꯨꯡ ꯏꯃꯣꯁꯅꯦꯜ ꯍꯥꯔꯝꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯗ ꯄꯤꯕ ꯌꯥꯗꯦꯕ ꯐꯤꯖꯤꯀꯦꯜ ꯑꯦꯟ ꯏꯃꯣꯁꯅꯦꯜ ꯍꯥꯔꯝꯁꯦ ꯁꯥꯇ꯭ꯔꯗ ꯄꯤꯕ ꯌꯥꯗꯦꯕ ꯁꯥꯇ꯭ꯔ ꯏꯀꯥꯏꯅꯕꯅꯤꯅ ꯑꯩꯈꯣꯏꯅ ꯐꯤꯖꯤꯀꯦꯜꯂꯤ ꯍꯥꯔꯝ ꯄꯤꯕ ꯑꯃꯁꯨꯡ ꯏꯃꯣꯁꯅꯦꯜ ꯍꯥꯔꯝ ꯄꯤꯕꯁꯤ ꯌꯥꯗꯦꯕ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡꯒꯤ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯇꯤꯆꯔ ꯑꯃꯒꯤ ꯃꯥꯒꯤ ꯃꯊꯧꯁꯦ ꯑꯣꯖꯥꯅ ꯃꯤꯁꯕꯤꯍꯦꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯤꯖꯤꯀꯦꯜ ꯑꯃꯁꯨꯡ ꯏꯃꯣꯁꯅꯦꯜ ꯍꯥꯔꯝ ꯄꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯗꯤ ꯃꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔꯗꯣ ꯑꯗꯨ ꯏꯝꯄ꯭ꯔꯨꯞ ꯇꯧꯕ ꯑꯗꯨꯒ ꯅꯣꯠ ꯍꯥꯔꯝ ꯗꯦꯝꯀꯣ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯁꯣꯛꯍꯟꯕ ꯌꯥꯗꯦꯕ ꯁꯣꯟꯕꯁꯦ ꯑꯩꯈꯣꯏꯅ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯁꯣꯟꯕ ꯌꯥꯗꯦꯕ ꯁꯤ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯄ꯭ꯔꯤꯟꯁꯤꯄꯜꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤ ꯂꯩ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯅꯤꯁꯃꯦꯟ ꯗꯔꯀꯥꯔ ꯂꯩ ꯇꯥꯔꯗꯤ ꯁꯤ ꯍꯥꯏꯁꯤꯀꯣ ꯀꯩꯒꯨꯝꯕ ꯄꯅꯤꯁꯃꯦꯟꯁꯦ ꯗꯔꯀꯥꯔ ꯂꯩ ꯇꯥꯔꯗꯤ ꯄꯅꯤꯁꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯐꯤꯌꯔ ꯑꯣꯏꯒꯗꯕꯅꯤꯀꯣ ꯔꯤꯖꯅꯦꯕꯜ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯅꯣꯠ ꯀ꯭ꯔꯨꯑꯦꯜ ꯑꯣꯏꯒꯗꯕꯅꯦꯕ ꯁꯤ ꯑꯍꯨꯝꯁꯦ ꯈꯪꯅꯕꯤꯀꯣ ꯄꯅꯤꯁꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯐꯤꯌꯔ ꯑꯣꯏꯕ ꯑꯗꯨꯒ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯅꯣꯠ ꯀ꯭ꯔꯨꯑꯦꯜ ꯑꯩꯈꯣꯏꯅ ꯌꯥꯝ ꯖꯥꯊꯤꯕ ꯑꯣꯏꯔꯣꯏꯗꯕꯅꯦꯕꯀꯣ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯔꯣꯏꯗꯕꯅꯦ ꯍꯥꯏꯕꯅꯤꯀꯣ ꯐꯤꯌꯔ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯔꯤꯖꯅꯦꯕꯜ ꯑꯣꯏꯒꯗꯕꯅꯦ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯀꯣ ꯑꯗꯨꯅ ꯑꯣꯖꯥꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯃ ꯃꯦꯅꯦꯖ ꯇꯧꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯑꯗꯨꯒꯤ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯄꯔꯁꯣꯅꯦꯂꯤꯇꯤ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯅ ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯂꯣꯏꯅꯕꯒꯤ ꯃꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯅꯤꯗꯅ ꯑꯗꯨꯒ ꯃꯥꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯅꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝ ꯃꯦꯅꯦꯖꯃꯦꯟꯗ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯃ ꯈꯪꯖꯟꯕꯤꯌꯣ ꯑꯗꯣ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯇꯤꯞꯁ ꯈꯔ ꯄꯤꯔꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯗ ꯑꯗꯨꯝ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯤꯁꯕꯤꯍꯦꯕ ꯇꯧꯔꯛ ꯇꯥꯔꯗꯤ ꯃꯤꯁꯕꯤꯍꯦꯕ ꯃꯤꯟꯁ ꯂꯝ ꯍꯦꯜꯂꯛ ꯇꯥꯔꯗꯤꯀꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯏꯃꯤꯗꯤꯌꯦꯠ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯦꯕ ꯈꯨꯗꯛꯇ ꯇꯧꯒꯗꯕ ꯈꯨꯗꯛꯇ ꯂꯝ ꯍꯦꯜꯂꯛꯄꯗꯣ ꯈꯨꯗꯛꯇ ꯃꯥꯒꯤ ꯂꯝ ꯍꯦꯟꯕꯗꯣ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯐꯝꯍꯟꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯍꯧꯕꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚꯦꯟꯁꯟ ꯑꯃ ꯏꯃꯤꯗꯤꯌꯦꯠ ꯑꯣꯏꯅ ꯄꯤꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯂꯝ ꯍꯦꯟ ꯆꯠꯆꯅꯨ ꯍꯣꯔꯦꯟ ꯉꯥꯡꯉꯒꯦ ꯆꯔꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯏ ꯄꯣꯠꯇꯨ ꯌꯥꯗꯦꯕ ꯑꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯃꯤꯗꯤꯌꯦꯠ ꯑꯦꯛꯁꯟ ꯇꯧꯒꯗꯕ ꯏꯃꯤꯗꯤꯌꯦꯠ ꯑꯦꯛꯁꯟ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯒꯤ ꯈꯨꯗꯛꯇ ꯑꯩꯈꯣꯏꯅ ꯂꯦꯞꯍꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯇꯧꯒꯗꯕꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯤꯁꯕꯤꯍꯦꯕꯤꯌꯔꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯣꯂꯣꯔꯦꯠ ꯇꯧꯔꯣꯏꯗꯕꯅꯦꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯩ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯁꯤꯠꯀꯣ ꯑꯩꯈꯣꯏꯅ ꯁꯤꯠꯁꯦ ꯆꯦꯟꯖ ꯇꯧꯕ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯈꯔꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯑꯃꯗ ꯑꯩꯈꯣꯏꯅ ꯗꯤꯁꯇꯔꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯤꯁꯕꯤꯍꯦꯕ ꯇꯧ ꯇꯥꯔꯗꯤꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯐꯝꯐꯝ ꯁꯦꯠ ꯑꯩꯈꯣꯏꯅ ꯁꯤꯠꯇꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯕ ꯀꯟꯁꯤꯗꯔ ꯇꯧꯕꯀꯣ ꯆꯦꯟꯖ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅ ꯇꯧꯍꯟꯕ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥꯟꯅꯩꯀꯣ ꯑꯩꯈꯣꯏꯅ ꯇ꯭ꯔꯣꯕꯜ ꯃꯦꯀꯔ ꯀꯣ ꯇ꯭ꯔꯣꯕꯜ ꯃꯦꯀꯔ ꯃꯤꯟꯁ ꯀ꯭ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯇ꯭ꯔꯣꯕꯜ ꯃꯦꯀꯔ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯁꯤꯄ꯭ꯂꯤꯟꯁꯦ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯃꯦꯊꯠ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏꯅ ꯆꯦꯟꯖꯤꯡ ꯁꯤꯠ ꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯐꯝꯐꯝꯗꯣ ꯆꯦꯟꯖ ꯇꯧꯕꯁꯦ ꯑꯗꯩ ꯃꯊꯪ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯅ ꯑꯦꯗꯥꯞ ꯑꯦꯟ ꯕꯤ ꯁꯦꯟꯁꯤꯇꯤꯞ ꯀꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯁꯦ ꯑꯩꯈꯣꯏꯅ ꯑꯥꯎꯠ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯛꯄ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯋꯥꯡꯃꯗ ꯂꯥꯡꯈꯤ ꯇꯥꯔꯗꯤꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯇꯧꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯗꯣ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯅꯤ ꯑꯃꯗꯤ ꯇꯧꯔꯝꯒꯅꯤꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯕꯣꯔꯤꯡ ꯑꯣꯏꯔ ꯑꯩꯈꯣꯏꯅ ꯂꯔꯅꯔꯈꯩꯅ ꯕꯣꯔꯤꯡ ꯆꯨꯔꯦ ꯍꯥꯏꯕꯁꯦ ꯁꯤ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯂꯨꯖꯤꯡ ꯀꯟꯇ꯭ꯔꯣꯜ ꯑꯣꯏꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯝꯕꯔ ꯋꯥꯟ ꯇꯧꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯚꯤꯇꯤꯗꯣ ꯑꯗꯨ ꯆꯦꯟꯖ ꯇꯧꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯑꯝꯃꯒꯗꯤ ꯑꯇꯣꯞꯄ ꯑꯃꯀꯣ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯅꯤ ꯈꯪꯗꯦ ꯋꯥꯔꯤ ꯂꯤꯕꯅꯤ ꯈꯪꯗꯦꯀꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯕꯀꯣ ꯕꯣꯔꯤꯡ ꯆꯠꯄ ꯃꯌꯥꯝꯗꯣ ꯑꯗꯨ ꯐꯅꯕ ꯁꯤ ꯄꯣꯠꯁꯤ ꯇꯧꯒꯗꯕꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯩ ꯃꯊꯪꯗ ꯀꯥꯎꯟꯁꯤꯂꯤꯡ ꯑꯥꯐꯇꯔ ꯗ ꯀ꯭ꯂꯥꯁꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤꯁꯕꯤꯍꯦꯕ ꯇꯧꯔꯛꯄ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏꯅ ꯏꯃꯤꯗꯤꯌꯦꯠ ꯑꯦꯛꯁꯟ ꯄꯤꯕ ꯃꯇꯝꯗ ꯐꯔꯒꯗꯤ ꯐꯔꯦ ꯀꯩꯒꯨꯝꯕ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯂꯝ ꯁꯨꯝ ꯍꯦꯜꯂ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯝꯁꯨ ꯌꯥꯝꯅ ꯍꯦꯟꯕꯁꯨ ꯅꯠꯇꯕ ꯄꯤꯠ ꯍꯦꯜꯂ ꯂꯩꯕ ꯀꯥꯡꯕꯨꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡꯗꯀꯣ ꯍꯧꯖꯤꯛꯀꯤ ꯂꯝ ꯍꯦꯜꯂꯤꯕ ꯁꯥꯇ꯭ꯔꯗꯣ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯕ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕ ꯃꯥꯒꯤ ꯇꯤꯞꯁ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯌꯥꯗ ꯌꯥꯔꯛꯇ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯣꯛ ꯇꯨ ꯄꯦꯔꯦꯟꯁꯀꯣ ꯃꯣꯏꯒꯤ ꯄꯦꯔꯦꯟꯁꯇ ꯋꯥꯔꯤ ꯁꯥꯕꯀꯣ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏꯔꯒ ꯁꯥꯇ꯭ꯔꯗꯨ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥꯗꯨꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯗꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯕꯤꯕꯀꯣ ꯁꯤꯒꯤ ꯇꯤꯞꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝ ꯃꯦꯅꯦꯖꯃꯦꯟꯇꯀꯣ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯇꯤꯞꯁ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯈꯪꯖꯤꯟꯕ ꯌꯥꯏꯀꯣ ꯀꯩꯒꯨꯝꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤ ꯄꯣꯠꯁꯦꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯕꯤ.ꯑꯦꯗꯀꯨꯝꯕ ꯏꯖꯨꯀꯦꯁꯟꯒꯨꯝꯕꯗ ꯌꯥꯝ ꯇꯝꯃꯝꯅꯤꯀꯣ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯇꯝꯃꯤꯁꯤ ꯖꯁ ꯈꯤꯇꯪ ꯈꯛꯇꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯦ ꯁꯤꯗ ꯉꯁꯤꯒꯤ ꯀ꯭ꯂꯥꯁꯁꯦ ꯂꯣꯏꯔꯦꯀꯣ ꯑꯗꯨꯗ ꯀꯩꯅꯣ ꯄ꯭ꯔꯤꯚꯤꯌꯁ ꯀꯣꯏꯁꯟ ꯈꯔ ꯅꯩꯅꯈꯤꯁꯤꯀꯣ ꯁꯤ ꯑꯗꯨꯝ ꯅꯣꯏꯅ ꯁꯤꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯦ ꯄꯥꯔꯁꯨ ꯌꯥꯏ ꯄꯥꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯅꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯆꯝꯅ ꯈꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯨꯝꯕ ꯌꯥꯕ ꯉꯥꯛꯇꯅꯤꯀꯣ ꯌꯥꯔꯝꯗ ꯀꯣꯏꯁꯟ ꯅꯝꯕꯔ 12 ꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯣ ꯗ ꯐꯣꯂꯣꯋꯤꯡ ꯑꯥꯔ ꯇ꯭ꯔꯨꯊ ꯐꯣꯔ ꯄ꯭ꯔꯣꯃꯣꯇꯤꯡ ꯑꯦꯡꯒꯦꯖꯃꯦꯟ ꯑꯣꯐ ꯁ꯭ꯇꯨꯗꯦꯟꯠ ꯏꯟ ꯗ ꯀ꯭ꯂꯥꯁꯔꯨꯝ ꯀꯣ ꯀ꯭ꯂꯥꯁꯔꯨꯝꯗ
ꯁꯥꯇ꯭ꯔꯁꯦ ꯑꯩꯈꯣꯏꯅ engagement ꯁꯥꯇ꯭ꯔ ꯂꯣꯏꯅꯕꯁꯦ ꯍꯦꯟꯒꯠꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯀꯔꯝꯕ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯁꯤ ꯍꯥꯏꯔꯛꯑꯣ ꯑꯟꯁꯔ ꯅꯣꯏ ꯑꯗꯨꯝ ꯌꯦꯡꯉꯒ ꯋꯥꯈꯜ ꯈꯜꯂꯒ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯟꯁꯔ ꯀꯔꯝꯕ ꯑꯣꯏꯕ ꯌꯥꯏ Siga Diga ꯃꯥꯜꯂꯦ ꯑꯇꯩꯗꯤ ꯁꯤꯒ ꯗꯤꯒ ꯍꯥꯏꯁꯤ ꯑꯣꯞꯁꯟ ꯅꯝꯕꯔ 4ꯅꯤ ꯃꯥ ꯍꯥꯏꯁꯦꯀꯣ Siga Diga. ꯁꯤꯒꯤꯁꯦ ꯑꯁꯦꯡꯕ ꯑꯣꯞꯁꯟꯗꯤ ꯑꯣꯞꯁꯟ ꯅꯝꯕꯔ 3ꯁꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤꯒ ꯗꯤꯒ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯣꯏꯔꯦ ꯑꯣꯞꯁꯟ ꯅꯝꯕꯔ ꯁꯤꯒꯤ 2ꯁꯤ ꯑꯣꯏꯒꯗꯕ ꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯅ increase supervisor of the teacher ꯀꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯃꯅ ꯑꯩꯈꯣꯏꯅ ꯂꯔꯅꯔ ꯑꯃꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯌꯦꯡꯁꯤꯟ ꯇꯥꯔꯗꯤꯀꯣ ꯑꯩꯈꯣꯏꯅ ꯃꯥꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯀꯔꯤꯅꯣ ꯈꯣꯠꯂꯣ ꯌꯦꯡꯁꯤꯟ ꯇꯥꯔꯗꯤꯀꯣ ꯁꯥꯇ꯭ꯔꯒꯤ engagement ꯍꯦꯟꯒꯠꯀꯅꯤ ꯁꯤ ꯑꯦꯁꯦ ꯁꯤꯁꯤꯃꯅ ꯆꯨꯝꯃꯤꯀꯣ ꯑꯗꯩ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ shorter duration of class ꯀꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯁꯦ ꯁꯨꯝ ꯇꯦꯟꯁꯤꯜꯂꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ engagement ꯍꯟꯊꯔꯛꯀꯅꯤ ꯁꯤꯃꯗꯤ ꯂꯥꯜꯂꯦ ꯑꯗꯨꯒ continuous clue for what to do next ꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯃꯊꯪ ꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗ activity with clearly defined step ꯀꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯄꯣꯠ ꯀꯩꯗꯣ ꯑꯩꯈꯣꯏꯅ clearly define ꯑꯣꯏꯇꯥꯔꯗꯤ ꯁꯥꯇ꯭ꯔꯗꯨꯒ ꯑꯣꯖꯥꯗꯨꯒ ꯃꯥꯒꯤ engagement ꯍꯦꯟꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯑꯟꯁꯔꯁꯦ ꯑꯣꯞꯁꯟ ꯅꯝꯕꯔ 2 ꯑꯣꯏꯒꯗꯕꯅꯤ A ꯌꯥꯎꯒꯗꯕꯅꯤꯀꯣ A ꯅꯦ C ꯅꯦ D ꯅꯦ ꯑꯗꯣ A ꯁꯦ ꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯂꯩ ꯌꯥꯎꯒꯗꯕ ꯃꯥꯟꯗꯕꯅꯤꯀꯣ ꯑꯗꯣ ꯁꯤꯗꯤ ꯌꯥꯎꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯞꯁꯟ ꯅꯝꯕꯔ 2ꯁꯤ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯁꯤꯃꯗꯤ ꯑꯩꯈꯣꯏꯅ Bꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯃꯇꯝ ꯇꯦꯟꯖꯜꯂꯒ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯂꯣꯏꯅꯕꯒꯤ ꯃꯥꯒꯤ engagement ꯁꯤꯒꯨꯝꯕꯗꯤ ꯍꯦꯜꯂꯣꯏꯀꯣ ꯑꯗꯨꯅ B ꯌꯥꯎꯗꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯌꯦꯡꯕꯤꯔꯣꯀꯣ ꯁꯤ ꯄꯣꯠꯁꯤන් ꯑꯗꯨꯝ ꯁꯤ ꯀꯩꯁꯨ ꯂꯨꯗꯕꯅꯤꯀꯣ ꯅꯣꯏ ꯑꯗꯨꯝ ꯋꯥꯈꯟꯁꯦ ꯃꯨꯟꯅ ꯈꯜꯂꯣ ꯑꯗꯨꯒ ꯑꯗꯨꯝ ꯈꯨꯝ ꯌꯥꯕꯅꯦ ꯃꯊꯪꯒꯤꯁꯤꯗꯤ ꯃꯦꯠꯆꯤꯡ ꯁꯤꯗ ꯃꯌꯥꯝ ꯄꯤꯔꯦ ꯁꯤꯗ ꯃꯌꯥꯝ ꯄꯤꯔꯦ ꯁꯤꯗ ꯃꯦꯠꯆꯤꯡ ꯀꯔꯝꯕ ꯑꯣꯏꯕ ꯌꯥꯅꯤ ꯑꯗꯨꯝ ꯈꯔ ꯈꯟꯒꯣ ꯑꯗꯨꯒ ꯍꯥꯏꯔꯛꯑꯣ ꯁꯣꯝ ꯅꯥꯀꯟ ꯂꯤꯁ 1ꯗ ꯄꯤꯔꯤꯁꯤꯅ ꯉꯁꯥꯏꯒꯤ ꯐꯦꯛꯇꯔ 5 ꯂꯩꯕꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯋꯥꯠꯂꯤ ꯂꯔꯅꯤꯡ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯃꯁꯨꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯣ ꯑꯗꯨ ꯈꯛꯇꯪ ꯋꯥꯠꯄ ꯈꯛꯇꯅꯤꯀꯣ ꯁꯤ 5 ꯂꯩꯕꯗꯨ ꯃꯔꯤ ꯂꯧꯈꯠꯂꯒ ꯁꯤꯒꯤ ꯃꯥꯒꯤ ꯆꯥꯅꯕꯗꯣ ꯈꯜꯂꯨ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯑꯟꯁꯔ ꯀꯔꯝꯕ ꯑꯣꯏꯕ ꯌꯥꯏ 3. ꯆꯨꯝꯃꯦꯀꯣ ꯁꯦ ꯑꯗꯨꯝ ꯋꯥꯈꯜ ꯐꯖꯅ ꯈꯜꯂꯒ ꯑꯗꯨꯝ ꯈꯨꯝꯕ ꯌꯥꯕ ꯉꯥꯛꯇꯅꯤꯀꯣ ꯅꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯁꯨ ꯈꯨꯝꯕ ꯌꯥꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯒꯤꯁꯦ ꯆꯨꯝꯃꯦꯀꯣ ꯁꯤꯁꯦ ꯌꯦꯡꯉꯣ ꯇꯤꯆꯔꯒꯤ ꯃꯥꯒꯤ ꯔꯣꯜꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯩꯅꯣꯗꯒꯤ ꯑꯗꯨꯝ ꯇꯤꯆꯤꯡ ꯂꯔꯅꯤꯡ ꯀꯩꯅꯣꯗꯒꯤ ꯂꯦꯚꯦꯜ ꯑꯣꯐ ꯇꯤꯆꯤꯡꯗꯒꯤ ꯑꯗꯨꯝ ꯅꯩꯅꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯐꯦꯁꯤꯂꯤꯇꯦꯇꯔ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯇꯤꯆꯔꯒꯤ ꯔꯣꯜꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯦꯁꯤꯂꯤꯇꯦꯠ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯀ꯭रिꯌꯦꯁꯟꯁꯤꯅꯦ ꯅꯣꯂꯦꯖ ꯖꯦꯅꯔꯦꯁꯟꯁꯤꯅꯦꯕꯀꯣ ꯇꯤꯆꯤꯡꯒꯤ ꯔꯣꯜꯁꯦ ꯁꯤꯃꯀꯣ ꯑꯗꯩ ꯃꯊꯪꯗ ꯂꯔꯅꯔꯁꯤꯅ ꯑꯩꯈꯣꯏꯅ ꯀꯟꯁꯇ꯭ꯔꯛꯇꯔ ꯑꯣꯐ ꯅꯣꯂꯦꯖꯅꯦꯕ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖꯁꯦ ꯁꯨꯝ ꯀꯟꯁꯇ꯭ꯔꯛ ꯇꯧꯗꯣꯏꯅꯦꯕ ꯑꯗꯩ ꯃꯊꯪꯗ ꯂꯔꯅꯤꯡ ꯃꯦꯇꯔꯤꯌꯦꯜ ꯁꯤꯅ ꯀꯩ ꯇꯧꯏ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯣꯔꯁ ꯑꯣꯐ ꯅꯣꯂꯦꯖꯅꯦꯕ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ instructional facilitiesꯤꯅ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯖꯦꯅꯔꯦꯁꯟ ꯀꯣ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯖꯦꯅꯔꯦꯠ ꯇꯧꯕꯗ ꯑꯗꯨ ꯁꯞꯄꯣꯔꯠ ꯇꯧꯕꯅꯦꯕ instructional facilities ꯍꯥꯏꯁꯤꯅꯀꯣ ꯑꯗꯨꯅ ꯑꯟꯁꯔꯁꯦ ꯑꯣꯞꯁꯟ ꯅꯝꯕꯔ 3 ꯑꯣꯏꯔꯣꯀꯣ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯕꯅꯤꯀꯣ ꯈꯤꯇꯪ ꯃꯨꯟꯅ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯑꯗꯩ ꯃꯊꯪ ꯀꯣꯏꯁꯟ ꯅꯝꯕꯔ 15 ꯀꯣ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯑꯣꯖꯥꯅ ꯐꯣꯀꯁ ꯇꯧꯒꯗꯕꯗꯣ ꯀꯩ ꯀꯩꯅꯣ ꯍꯥꯏꯕ ꯁꯤꯗ ꯌꯥꯝ ꯂꯥꯏ ꯑꯗꯨꯝ ꯈꯨꯝꯃꯣ ꯑꯗꯨꯝ four ꯃꯥꯜꯂꯦ ꯑꯇꯩꯗꯤ ꯀꯔꯝꯕ ꯑꯣꯏꯕ ꯌꯥꯏ 2. 2. ꯁꯤ ꯑꯟꯁꯔꯁꯦ 2ꯅꯤꯀꯣ 4 ꯅꯠꯇꯦꯀꯣ ꯁꯤ ꯌꯦꯡꯉꯣ ꯅꯪꯅ ꯑꯃꯗ ꯋꯥꯟ ꯋꯦ ꯀꯝꯃꯨꯅꯤꯀꯦꯁꯟ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯑꯃꯈꯛꯇꯅ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅꯁꯨ ꯋꯥ ꯉꯥꯡꯕ ꯑꯗꯨꯒ ꯁꯥꯇ꯭ꯔꯅꯁꯨ ꯈꯨꯝꯃꯛꯄ ꯃꯥꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯑꯣꯞꯁꯟ ꯅꯝꯕꯔ ꯑꯦꯁꯤꯃ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨ ꯃꯊꯪꯗ ꯏꯟꯇꯔꯀꯜꯆꯔꯦꯜ ꯑꯩꯈꯣꯏꯅ ꯍꯥꯔꯃꯣꯅꯤ ꯁꯤ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯀꯜꯆꯔ ꯃꯥꯟꯅꯗꯕ ꯃꯌꯥꯝ ꯀꯣ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯍꯥꯔꯃꯣꯅꯤ ꯂꯩꯒꯗꯕꯅꯤ ꯁꯤ ꯅꯝꯕꯔ ꯕꯤꯁꯦ ꯂꯩꯒꯅꯤ
ꯑꯗ ꯃꯊꯪ ꯁ꯭ꯇꯨꯗꯦꯟ ꯐꯤꯗꯕꯦꯛ ꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗ ꯀꯣ ꯁ꯭ꯇꯨꯗꯦꯟ ꯐꯤꯗꯕꯦꯛꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯀꯣ ꯁꯤꯃ ꯂꯩ ꯑꯗ ꯃꯊꯪ ꯀ꯭ꯔꯤꯌꯦꯇꯤꯡ ꯐ꯭ꯂꯦꯛꯁꯤꯕꯜ ꯏꯟꯚꯥꯏꯔꯟꯃꯦꯟ ꯁꯤꯃꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯑꯦꯕꯣꯏꯗꯦꯟꯁ ꯑꯣꯐ ꯀꯥꯎꯟꯁꯤꯂꯤꯡ ꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯕ ꯑꯦꯕꯣꯏꯗ ꯇꯧꯕꯁꯦ ꯁꯤ ꯌꯥꯎꯔꯣꯏꯗꯕꯅꯤꯀꯣ ꯑꯗꯨꯅ ꯑꯣꯞꯁꯟ ꯅꯝꯕꯔ 2ꯁꯦ ꯁꯤ ꯑꯟꯁꯔ ꯑꯣꯏꯔꯦ ꯁꯤ ꯌꯥꯝ ꯂꯥꯏꯀꯣ ꯀꯩꯁꯨ ꯂꯨꯕ ꯑꯣꯏꯗꯕꯅꯤꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯋꯥꯈꯜ ꯈꯜꯂ ꯈꯨꯝ ꯌꯥꯕꯅꯦ ꯑꯗꯨꯒ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 7 ꯁꯤꯗꯤ ꯉꯁꯥꯏ ꯍꯥꯏꯕꯗ ꯍꯥꯏꯈ꯭ꯔꯦꯀꯣ ꯗ ꯑꯣꯚꯔꯍꯦꯗ ꯄ꯭ꯔꯣꯖꯦꯛꯇꯔ ꯏꯁ ꯌꯨꯁ ꯐꯣꯔ ꯁꯤ ꯀꯔꯝꯕ ꯑꯣꯏꯅ ꯑꯟꯁꯔ 3. ꯊ꯭ꯔꯤꯅꯤꯀꯣ ꯁꯤꯗ ꯁ꯭ꯇꯤꯜ ꯄꯤꯛꯆꯔ ꯍꯥꯏꯁꯦ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯄꯤꯛꯆꯔ ꯅꯠꯇ꯭ꯔꯒ ꯏꯃꯦꯖꯇꯨꯅꯤꯀꯣ ꯁ꯭ꯇꯤꯜ ꯄꯤꯛꯆꯔ ꯍꯥꯏꯁꯦ ꯑꯗꯨꯒ ꯁꯤꯗ ꯃꯣꯁꯟ ꯄꯤꯛꯆꯔ ꯍꯥꯏꯁꯦ ꯁꯤ ꯈꯤꯇꯪ ꯂꯨꯁꯜꯂꯛꯏꯅꯤ ꯁꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯚꯤꯗꯤꯑꯣꯒꯤ ꯇꯥꯏꯞꯇ ꯂꯥꯛꯄꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯃꯣꯁꯟ ꯄꯤꯛꯆꯔ ꯍꯥꯏꯀꯣ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣ ꯚꯤꯖꯨꯋꯦꯜ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯃꯣꯁꯟ ꯄꯤꯛꯆꯔ ꯀꯣ PPT ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯇꯝꯈꯤꯕꯗ ꯁ꯭ꯂꯥꯏꯗꯇꯣ ꯑꯗꯨꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯖꯜꯂꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯤꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅꯁꯨ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯣꯚꯔꯍꯦꯗ ꯄ꯭ꯔꯣꯖꯦꯛꯇꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕꯗꯣ ꯅꯠꯇꯦ ꯊꯥꯏꯅ ꯃꯃꯥꯡꯗ ꯁꯤꯖꯤꯟꯅꯔꯝꯕꯀꯣ ꯁꯤꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯦꯕꯜꯒꯨꯝꯕ ꯑꯃꯗꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯨꯝꯕ ꯑꯃꯗ ꯇꯦꯕꯜꯒꯨꯝꯕ ꯑꯃꯗ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯀꯩꯅꯣ ꯄꯥꯜꯂꯒ ꯊꯝꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯃꯩ ꯉꯥꯟꯅ ꯊꯥꯖꯜꯂ ꯊꯝꯗꯣꯏꯅꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕ ꯁꯤꯠ ꯑꯃꯗ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯎꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯅꯝꯃꯅꯤ ꯅꯝꯃꯒ ꯍꯧꯖꯤꯛꯀꯤ ꯖꯒꯥ ꯊꯝꯃꯅꯤ ꯑꯗꯨꯒ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯒ ꯂꯥꯏꯠꯁꯤꯅ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯀꯣꯛꯀꯤ ꯃꯊꯛꯇ ꯀꯩ ꯍꯥꯏꯅꯤ ꯁꯞꯄꯣꯔꯠ ꯇꯧꯔꯒꯀꯣ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯗ ꯌꯦꯛꯄ ꯄꯣꯠꯇꯣ ꯑꯗꯨꯏ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯃꯥꯅ ꯁ꯭ꯀ꯭ꯔꯤꯟ ꯑꯃꯗ ꯆꯥꯎꯅ ꯑꯩꯈꯣꯏꯅ ꯃꯃꯤ ꯇꯥꯍꯟꯕꯗꯣ ꯑꯗꯨꯏ ꯄꯣꯠꯇꯨꯅꯤꯀꯣ ꯑꯣꯚꯔꯍꯦꯗ ꯄ꯭ꯔꯣꯖꯦꯛꯇꯔꯅ ꯃꯊꯧ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯟꯁꯔꯁꯦ ꯑꯣꯞꯁꯟ ꯅꯝꯕꯔ 3 ꯁꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯍꯌꯦꯡꯗꯨꯅ ꯑꯩꯈꯣꯏꯅ ꯍꯌꯦꯡꯁꯨ ꯀ꯭ꯂꯥꯁ ꯇꯧꯔꯁꯤꯀꯣ ꯑꯗꯨꯒ ꯀ꯭ꯂꯥꯁꯁꯦ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯁꯤꯅ ꯃꯔꯤꯁꯨꯕ ꯀ꯭ꯂꯥꯁꯅꯤꯀꯣ ꯉꯁꯤꯒꯤꯁꯦ ꯑꯗꯨꯒ 5ꯁꯨꯕ ꯀ꯭ꯂꯥꯁꯇꯣ ꯁꯤꯅ ꯃꯦꯊꯗ ꯑꯣꯐ ꯇꯤꯆꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯒꯤ ꯃꯦꯊꯗ ꯀꯣ ꯁꯤ ꯈꯔ ꯗꯔꯀꯥꯔ ꯂꯩ ꯇꯔꯨꯛ ꯁꯨꯕꯗ ꯑꯩꯈꯣꯏꯅ ꯏꯚꯥꯂꯨꯑꯦꯁꯟꯗꯣ ꯁꯨꯃꯥꯏꯅ ꯇꯧꯈꯤꯅꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯑꯥꯎꯠ ꯑꯣꯐ ꯁꯤꯂꯦꯕꯁꯇ ꯂꯩꯕ ꯈꯔꯒ ꯇꯧꯔꯛꯈꯤꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯋꯦꯅꯁꯗꯦ ꯅꯠꯇ꯭ꯔꯒ ꯊꯔꯁꯗꯦ ꯑꯗꯥꯏꯗ ꯂꯣꯏꯒꯅꯤꯀꯣ ꯑꯗꯨꯅ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛꯁꯨ ꯇꯦꯁ ꯑꯃꯨꯛ ꯇꯧꯒꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇꯤ ꯐꯖꯅ ꯄꯥꯕꯤꯔꯣ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏ ꯇꯥꯔꯗꯤ ꯀꯣ ꯄꯨꯡ 7ꯗꯩꯅ ꯄꯨꯡ 12 ꯁꯤꯐꯧꯗꯤꯀꯣ ꯅꯦꯠ ꯄꯩꯈꯥ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯗꯤ ꯄꯥꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯐꯥꯎꯖꯔꯛꯀꯅꯤ ꯀꯃꯥꯏꯀꯣ ꯄꯥꯕꯨ ꯀꯜꯂ ꯑꯗꯨꯝ ꯐꯥꯎꯖꯔꯛꯀꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯊꯦꯡꯛ ꯌꯨ